Inspector Tayai ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯆꯅꯤꯄꯥꯟꯒ ꯀꯨꯟꯒ ꯃꯔꯤ ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯁꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯁꯦꯝꯖꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕꯤꯌꯨ ꯑꯐꯕ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ ꯇꯥꯕꯤꯁꯤ ꯑꯗꯨꯗꯤ ꯅꯪ ꯁꯤꯗꯅꯦ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯣ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯔꯕꯗꯤꯅꯦ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯆꯤꯡꯗꯣꯟ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯑꯃꯨꯛꯇ ꯂꯥꯎꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯑꯩ ꯅꯪꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯔꯒꯦꯕ ꯌꯥꯏꯅꯣ ꯑꯁꯦꯡꯕꯅꯤꯀꯣ ꯑꯗꯨꯗꯤ ꯃꯥꯅꯦ ꯑꯩ ꯇꯨꯡꯗ ꯂꯩꯒꯦꯕ ꯑꯗꯨꯗꯤ ꯑꯩ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯍꯧꯔꯣ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯅꯪꯒ ꯑꯩꯒꯗꯅꯦ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥꯏꯔꯣꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯣꯕ ꯐꯔꯦ ꯑꯗꯨꯗꯤ Yainu I love you Aina nang mo thamoy seng na nungsi Yainu 하이드 하이님하세 뚱득이 뚜미나 랑라가 마게 랭반치다 탁 라우나 팅어가 야 그리노 아이 타기 더위 그리노 낭노 직 더리도 하이마 파기 더보니 그리노 얌 세레스 오이도 그이기노 세레스 오이버기 나티 낭노 직 팅보도 공범 기당 쇠럼라버디 마카다 따랑거니 그리노 ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯀꯩꯗꯧꯕꯩ ꯃꯈꯥꯗ ꯇꯥꯗꯣꯏꯅꯣ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯈꯪꯊꯦꯡ ꯊꯦꯡꯉꯛꯄꯗꯨꯗ ꯑꯩꯗꯤ ꯈꯣꯡꯐꯝꯁꯦ ꯈꯤꯇꯪ ꯆꯥꯍꯧꯗꯕꯅꯤꯗ ꯑꯗꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯦꯗꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯜꯂꯦ ꯅꯠꯇꯦꯗ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯑꯗꯣ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕꯁꯨ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯂꯦꯞꯍꯧꯗꯕ ꯌꯧꯔꯝꯒꯅꯤꯗ ꯑꯗꯩꯗ ꯑꯩꯅ ꯈꯜꯂꯤꯗꯤ ꯅꯪꯅ ꯈꯪꯏꯟ ꯏꯜꯂꯛꯄꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯥꯁꯦ ꯇꯥꯔꯝꯂꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯐꯖꯈ꯭ꯔꯕ ꯅꯪꯒꯤ ꯁꯛꯇꯝ ꯃꯄꯣꯛꯁꯤꯒꯤ ꯎꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯕꯨ ꯅꯠꯇꯦ ꯅꯪ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗꯒꯦ ꯍꯥꯏꯌꯣꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯆꯠꯇꯕ ꯌꯥꯗꯦ ꯍꯅꯤꯃꯨꯟꯅꯤ ꯆꯠꯂꯣ ꯍꯥꯏꯗꯅ ꯂꯥꯛꯏ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯐꯖ ꯐꯖꯕꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯅ ꯀꯣꯏꯔꯨꯔꯦ ꯑꯗꯨ ꯉꯁꯤꯗꯤ ꯅꯪꯒ ꯑꯩꯒ ꯅꯛꯅ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯌꯥꯗꯦ ꯌꯥꯗꯦ ꯍꯅꯤꯃꯨꯟ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯐꯣꯡꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯔꯦ ꯏꯠꯁ ꯑꯣꯀꯦ ꯅꯪꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦꯗ ꯑꯗꯨꯒ ꯌꯥꯏꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯏꯃꯥ ꯏꯄꯥꯅꯅꯦ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯒꯗꯕꯅꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯥꯖꯔꯣꯏ ꯑꯩ ꯅꯨꯄꯤ ꯑꯃꯠꯇ ꯈꯪꯅꯔꯛꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯈꯟꯖꯕ ꯑꯩꯒꯤꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯑꯣꯏꯈꯤꯕꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡꯅ ꯅꯤꯡꯂꯝꯕ ꯃꯪꯂꯥꯟ ꯑꯗꯨ ꯏꯃꯥꯅ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯔꯤ ꯉꯁꯤꯗꯤ ꯑꯩ ꯁꯔꯀꯥꯔꯒꯤ ꯖꯣꯕ ꯇꯧꯗꯨꯅ ꯑꯩ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯔꯦ ꯑꯩ ꯑꯆꯧꯕ ꯐꯝ ꯑꯃ ꯄꯥꯏꯗꯨꯅ ꯉꯁꯤꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯀꯔꯤ ꯀꯔꯤ ꯇꯛꯁꯜꯂꯛꯄꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯃꯥꯡꯗ ꯅꯪꯒꯩꯒ ꯈꯪꯅꯕꯁꯨ ꯐꯪꯍꯧꯗꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯌꯦ ꯍꯣꯏ ꯃꯇꯝꯗꯤ ꯈꯖꯤꯛꯇꯪ ꯆꯪꯅꯦꯅ ꯍꯥꯏꯒꯦ ꯅꯪꯒꯩꯒ ꯍꯥꯟꯅ ꯈꯪꯅꯔꯛꯄ ꯅꯠꯇꯦ ꯍꯥꯟꯅ ꯊꯦꯡꯅꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯗꯒꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯌꯦ ꯍꯥꯏꯕꯗꯨꯗ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯈꯔ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯕ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯒꯤꯔꯤ 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 ꯇꯛꯁꯜꯂꯒ ꯂꯨꯍꯣꯡꯈꯤꯕꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯂꯣꯏꯅꯕꯤꯅꯤ ꯅꯪꯒꯤ ꯅꯈꯨꯠ ꯆꯠꯂꯕ ꯑꯗꯨꯒ ꯈꯖꯤꯛꯇꯪꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅꯣ ꯑꯩ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯈꯛꯇ ꯅꯠꯇꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯇꯪ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯣꯟꯖꯔꯛꯄ ꯅꯤꯡꯖꯔꯛꯄ ꯍꯥꯏꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯅꯤꯡꯖꯕ ꯍꯥꯏꯔꯒꯗꯤ ꯅꯍꯥꯛ ꯇꯥꯔꯦ
ꯃꯁꯦ ꯅꯪꯅ ꯊꯥꯖꯕꯤꯌꯨꯀꯣ ꯍꯣꯏ ꯑꯩ ꯊꯥꯖꯩ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯂꯣꯏꯅ ꯂꯧꯕꯤꯕ ꯑꯃꯗꯤ ꯇꯥꯕꯤꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯊꯣꯡꯉꯝꯕ ꯑꯗꯣ ꯊꯣꯡꯉꯝꯕ ꯑꯩꯕꯨꯁꯨ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕꯁꯤ ꯅꯠꯇꯅ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯔꯦ ꯏꯠꯁ ꯑꯣꯀꯦ ꯑꯩ ꯀꯔꯤꯃꯠꯇ ꯅꯉꯣꯟꯗ ꯌꯦꯠꯂꯣꯏꯁꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯍꯣꯇꯦꯜꯁꯨ 5-star ꯍꯣꯇꯦꯜꯅꯤ ꯑꯗꯣ ꯍꯣꯇꯦꯜꯗ ꯍꯦꯛ ꯌꯧꯈꯤꯕꯒ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯅꯪꯒꯤ ꯐꯃꯨꯡꯗ ꯄꯣꯊꯥꯕ ꯃꯁꯤꯅꯤꯀꯣ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯣꯀꯦ ꯀꯔꯤꯝꯇ ꯑꯩꯅꯦ ꯑꯗꯨꯗꯅꯦ ꯀꯔꯤꯝꯇ ꯈꯟꯕ ꯂꯩꯇꯦꯁꯦ ꯌꯥꯔꯦ ꯅꯪꯅ ꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯩ ꯊꯨꯡꯍꯟꯒꯅꯤ ꯑꯗꯨꯒꯅꯦ ꯍꯤꯌꯥꯏꯅꯨ ꯊꯣꯡꯉꯝꯕꯅ ꯍꯤꯌꯥꯏꯅꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯊꯣꯡꯉꯝꯕ ꯏꯁꯥꯗꯒꯤ ꯍꯦꯟꯅ ꯍꯤꯌꯥꯏꯅꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕꯤꯌꯨ ꯈꯪꯉꯤ ꯅꯍꯥꯛꯅ ꯇꯧꯊꯣꯔꯛꯂꯤꯕ ꯉꯥꯡꯊꯣꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯍꯣꯇꯦꯜ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯁꯤꯔꯥ ꯍꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯒꯥꯔꯤꯗ ꯀꯥꯈꯠꯂꯁꯤ ꯍꯣꯏ ꯑꯗꯨ ꯍꯣꯇꯦꯜꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯏꯠꯁ ꯑꯣꯀꯦ ꯑꯩ ꯅꯉꯣꯟꯗ ꯅꯝ ꯍꯥꯗꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯨ ꯑꯥꯔ ꯋꯦꯜꯀꯝ ꯀꯔꯤꯅꯣ ꯃꯥꯏꯁꯤꯕꯣ ꯅꯨꯄꯥꯁꯤꯕꯨ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯍꯅꯨꯗ꯭ꯔꯣ ꯃꯁꯛꯁꯤꯕꯣ ꯃꯁꯛꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯥꯎꯅꯦ ꯊꯣꯏꯅꯣ ꯁꯤ ꯌꯥꯝ ꯊꯤꯌꯨ ꯂꯥꯎꯅꯦ ꯀꯗꯥꯏꯅꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯁꯤꯗꯤ ꯍꯤꯌꯥꯏꯅꯨ ꯅꯠꯇ꯭ꯔꯣ ꯍꯤꯌꯥꯏꯅꯨꯅ ꯂꯨꯍꯣꯡꯉꯤ ꯍꯥꯏꯗꯣ ꯁꯤꯒꯤ ꯅꯨꯄꯥꯁꯤꯔꯣ ꯁꯤꯗꯤ ꯑꯍꯟ ꯌꯥꯝꯅ ꯃꯥꯜꯂꯤꯅ ꯀꯩꯅꯣ ꯃꯁꯛꯁꯤ ꯈꯨꯊꯤ ꯑꯃꯅꯤ ꯃꯁꯛꯁꯨ ꯐꯖꯗꯦ ꯀꯩꯅꯣꯕ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯑꯣꯏꯕꯦꯝꯃ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯏꯟꯖꯤꯅꯤꯌꯥꯔ ꯍꯥꯏꯗꯤ ꯂꯣꯏꯔꯦꯗꯅ ꯑꯁ ꯇꯜꯂꯤꯍꯦ ꯀꯩꯁꯨ ꯄꯩꯁꯥ ꯄꯥꯏ ꯈꯣꯠꯂꯦ ꯍꯥꯏꯔꯒꯁꯨ ꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯀꯔꯤꯝꯇ ꯔꯣꯃꯥꯟꯇꯤꯛ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯅꯣꯃꯤ ꯑꯁ ꯁꯤꯒꯤ ꯃꯁꯛꯁꯤꯗꯕꯨ ꯑꯁ ꯇꯟꯕꯨ ꯇꯜꯂꯤ ꯁꯤꯕꯨ ꯃꯥꯏ ꯅꯨꯄꯥꯅꯦꯕ ꯑꯣꯏꯕꯦꯝꯃ ꯑꯩꯉꯣꯟꯗ ꯊꯥꯔꯛꯏꯅꯤ ꯇꯨ ꯑꯩꯈꯣꯏꯗꯤ ꯂꯥꯞꯄꯅꯤꯅ ꯂꯨꯍꯣꯡꯕꯁꯨ ꯆꯠꯄ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯊꯨ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯗꯣ ꯅꯣꯡꯃ ꯄꯥꯔꯇꯤ ꯑꯃ ꯇꯧꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯤꯌꯥꯏꯅꯨꯅ ꯂꯣꯏꯅ ꯕꯥꯔꯇꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏ ꯇꯜꯂꯤꯍꯦ ꯑꯩ ꯆꯠꯄ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯃꯥꯕꯨ ꯀꯩꯅꯣ ꯅꯍꯥꯟꯗꯩ ꯃꯤ ꯌꯥꯝ ꯈꯟꯗꯥꯏꯅꯦ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯑꯗꯨꯒ ꯄꯩꯁꯥ ꯄꯥꯏꯔꯕꯅꯤ ꯇꯣꯂꯣꯞ ꯆꯥꯔꯕꯅꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯦ ꯁꯤꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯈꯨꯊꯤꯁꯤꯒ ꯐꯣꯟꯕꯨ ꯑꯝꯇ ꯇꯧꯁꯤꯟꯒꯦꯅꯦ ꯅꯠꯇꯦ ꯉꯥꯏꯈꯣꯏ ꯇꯧꯔꯨꯅꯣꯏ ꯃꯤ ꯑꯥꯗ ꯍꯅꯤꯃꯨꯟꯒ ꯀꯣꯏꯕ ꯆꯠꯂꯤꯕꯅꯤ ꯀꯣꯏꯁꯅꯨꯍꯦ ꯍꯅꯤꯃꯨꯟꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯁꯛ ꯈꯨꯊꯤꯁꯤꯗꯕꯨ ꯑꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯌꯨꯝ ꯄꯥꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯁꯨꯡꯄꯥꯟ ꯄꯥꯜꯂꯣꯏ ꯀꯣꯛ ꯀꯥꯏꯅꯔꯒ ꯍꯜꯂꯛꯑꯁꯨ ꯍꯜꯂꯛꯀꯅꯤ ꯃꯁꯛ ꯈꯨꯊꯤꯁꯤꯗꯕꯨ ꯀꯗꯥꯏꯅꯣꯃꯤ ꯃꯥꯏ ꯅꯝꯕꯔꯗꯣ ꯂꯩꯔꯦ ꯆꯠꯂꯦ ꯄꯥꯏꯔꯛꯇꯦꯅꯦ ꯐꯣꯟꯁꯦ ꯑꯝꯇꯪ ꯄꯥꯏꯔꯛꯑꯗꯤꯅꯦ ꯑꯃꯨꯛꯇ ꯉꯥꯡꯒꯦ ꯇꯧꯕꯅꯦ ꯍꯜꯂꯣ ꯍꯤꯌꯥꯏꯅꯨ ꯀꯥꯏ ꯂꯩꯔꯤꯅꯣ ꯑꯩ ꯕ꯭ꯔꯣ ꯍꯅꯤꯃꯨꯟ ꯆꯠꯂꯤꯌꯦ ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦꯕ ꯏꯟꯗꯤꯌꯥꯗ ꯌꯧꯔꯦꯗ ꯍꯧꯖꯤꯛ ꯗꯥꯔꯖꯤꯂꯤꯡꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯌꯧꯔꯛꯑꯅꯤ ꯀꯣꯜꯀꯇꯥ ꯗꯥꯏꯔꯦꯛ ꯌꯧꯔꯛꯑꯒ ꯑꯩ ꯑꯗꯨꯝ ꯌꯧꯔꯛꯑꯅꯤ ꯑꯣꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯔꯣ ꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯅꯪ ꯌꯨꯝ ꯄꯥꯜꯂꯤꯕ ꯕꯦꯝꯃ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯂꯟ ꯊꯨꯝꯒꯤ ꯈꯜꯂꯒ ꯌꯨꯝ ꯄꯥꯜꯂꯤꯕ ꯑꯗꯨꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯥꯁꯤꯗꯕꯨ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏꯗꯗꯤ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯁꯤꯕු ꯅꯨꯄꯥꯔꯕ ꯕꯦꯝꯃ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯣꯏꯅꯤ ꯃꯒꯨꯟ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯀꯨꯆꯨꯅꯦꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯔꯗꯅ ꯀꯔꯤꯒꯤꯅꯣꯕ ꯅꯨꯄꯥꯅꯦꯅ ꯑꯍꯟꯁꯨ ꯏꯃꯥꯟ ꯃꯥꯜꯂꯤ ꯑꯍꯟ ꯌꯥꯝꯅ ꯃꯥꯟꯗꯕꯅꯤ ꯃꯁꯥꯒꯤ ꯃꯃꯤꯠ ꯈꯤꯇꯪ ꯁꯣꯛꯄꯒꯤ ꯑꯅꯧꯕ ꯑꯃ ꯎꯞꯄꯅꯤ ꯃꯁꯥ ꯈꯤꯇꯪ ꯅꯣꯏꯈꯠꯄꯒꯤ ꯋꯥꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯛꯇꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯪ ꯑꯣꯏꯕ ꯅꯍꯥ ꯋꯥꯛꯀꯤꯡ ꯒꯨꯡ ꯆꯦꯟꯕ ꯃꯁꯥ ꯁꯤꯛꯁ ꯄꯦꯛ ꯂꯩꯕ ꯑꯗꯨꯒꯨꯝꯕꯗꯨꯕꯨꯗꯤ ꯅꯠꯇꯦ ꯑꯣꯏꯕꯦꯝꯃ ꯌꯥꯔꯦ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯄꯩꯁꯥꯒꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯇꯧꯏꯗꯣ ꯅꯨꯄꯥꯅꯤꯅꯦ ꯑꯗꯨꯛ ꯌꯥꯝ ꯊꯤꯕ ꯅꯨꯄꯥ ꯑꯁ ꯌꯥꯔꯦꯕ ꯊꯣꯏꯅꯨ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤꯅꯦ ꯕꯤꯠꯁꯤ ꯌꯥꯎꯗꯗꯅ ꯂꯩꯔꯤꯅꯤ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕ ꯃꯥꯒ ꯑꯩꯒꯅꯦ ꯀꯔꯤꯒꯨꯝꯕ ꯅꯛꯁꯤꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯅꯤꯃꯨꯟꯅꯤ ꯀꯣꯏꯁꯦꯅ ꯂꯥꯛꯏꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯅꯤ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯑꯩꯅꯁꯨ ꯃꯥꯕꯨ ꯈꯪꯗꯣꯛꯅꯕꯒꯤ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥꯅꯗꯤ ꯑꯩꯁꯤ ꯈꯪꯕ ꯂꯣꯏꯔꯤ ꯑꯩꯉꯣꯟꯗ ꯅꯛꯁꯤꯟꯅꯅꯕ ꯌꯥꯝ ꯍꯣꯠꯅꯩ ꯍꯧꯖꯤꯛꯁꯨ ꯏꯕꯦꯝꯃ ꯍꯣꯇꯦꯜꯗꯅꯦ ꯃꯥꯒ ꯑꯩꯒꯗꯪ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯃꯥꯅ ꯑꯗꯔ ꯒꯨꯂꯥꯞ ꯃꯌꯥꯝ ꯂꯩꯔꯛꯑꯒꯅꯦ ꯁꯦꯒꯥꯏꯔꯒꯅꯦ ꯄꯤꯛ ꯊꯟꯅ ꯄꯨꯡꯉꯥꯡ
ngang ma kai ka ja pik thana oina sai thoga thamiba adu wa ina ne sa nungai te matam khara di thamoi khangna ki si aina thaidok tu na leiri bani oi be ma nang su wakhan khara khal paisa khak tagi khanu adu kam na thiba nu pa du nang na khali du bo nang su yai he nang su yari ba aina khara bit yaw tan leiri ngai sta nang nang pangai thai jale oi be ma bit ke du ge dai wa na ti akoina khangnai nu pa si di nang uraba na tro masak te handsome cute nati nangi sibo kari no thabak wara kanda nangi nu pas ki mamai ubadane ngalam mamai ga loina mutkan kari bitno ba sibo nupi singse nupa paisa pai ba pami masak kari mate yeng digan mini ngang na bdo ai ti tal punchi su pale mine ga deni wahim tang haira su rasi kitang yaw ba nati inak ta sanga ga adu adana wa ga haibdo kitang nungsiba rasi ma chiram yaw dadi kaino samuga na mi inak ta sanga lepagi mongi nang tori side as yare ba thamage sei oi bema thamodi thamo nangna na hoi tawbudu ga haibi bai wani nupa ni ga na yare ai tholagane party ma silagane ai khangnan ge ba yare party ga dibe ma khoi da baton tawbira kan khuthi duga yare adu sarpudi office tane kaino ma samina si nang nupa du yaw da su yai kaino saning thaning ba ga do lai hangka kidong mali bem thamage thamkre thoino nangna tare ta phone tok sali du tawdadi kaino imanabi ni afaba haibani mabu mangna haibu sunati kaino babu yam haidai snupa cute oi ba handsome oi ba du to office ta mana to bu duga luhonge khutak ta du dore da tore hare aduga nupa ne hanu ba makhalaga mana nan kai moi luhong ba sat ro lu chali si dia nupa do masak thibe ori jani ne mi sing sing ga khar jani ko mana khan ba do adam thonga lore sin paisa pai ga lore ren nati paisa di ta laga phangi thamoi de khajik tang hayeng thuk lau ba haibu do nati magi nupa ji masak sibu yone sido ma thara isib kaino ba khangdi be magi ja khoi de tawge na tawri ra laknari ra natraga nupa de na masak phajarama ga ai khoi de mana mo lakna boira madi kamai to ba ai di thajati magi nupa do masimak soi de no erangani masak tu ga yengone sibo nupa ni na mana khalage tawri se hai so hai ben aina pam hai ba du wait adubu asi phawbade aina magi maning thungba aina mata pangthuktre yengkini matam khre yengkini adugi sarupadi mogi manau pasing thokpa sanatomadi makhuragi machan mana buhina phase aina makhoida hekma oina lakpadagi sanatomani teima ur leidana aina haiba loina mag yadunu sanatombu gumbo oiram labadi khara su phagadaba thisu thikre engineer ora kari tawdino paisa paira ke dawdori mi mamang da puthokpada thona bit yaudi da kari haigada bano khangdi hai kayam kirege leba hauji ka tani kaino karino nana chaning he dane hotel lagi kaino ma lawru bane si yarabne si pizza sidadi phangsu phangdana khange edubudi makada restaurant ma lei adudagi loi lawrokpani yo se sina coca cola oh phare dudi poboge pobirakpa glass ani khaktanga asi table da yare ai poraki se sida pamuche hoi lawrugi go hoi mana asi lawkringe da glass sida coca cola se heiraga guli si thadaraga mabu tuman khiba aingo de getana ba nunti ge ina toba dugumna nasi kisho se sidale se hero na kisho mahira ke idea ID coca cola ai kya hana pamti nangi khalaga lerk pai wani da adursu ngasi di thakta bayar ai kya hana pai dia yaro se ngasi de herak pharin adudi sik pizza se kana tawna ba plate amatanga asidagi lobiro ba loina chabanga moi dawni okay baby I love you okay sidai da heiraka guli se thadaraki pare siwarati che sidale yare se
ꯀꯣꯛꯁꯦ ꯄꯥꯏꯁꯤꯜꯂꯣ ꯀꯗꯥꯏ ꯌꯥꯔꯦꯀꯣ ꯑꯩ ꯊꯛꯑꯦꯀꯣ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯊꯣꯛꯑꯗꯧꯕ ꯃꯥꯅꯤ ꯍꯌꯦꯡꯗꯤ ꯊꯣꯛꯑꯅꯤ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯂꯣꯏꯅ ꯁꯦꯝ ꯁꯥ ꯂꯩꯔꯕꯅꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯁꯨꯝ ꯍꯪꯕꯅꯤ ꯍꯌꯦꯡ ꯌꯨꯝꯗ ꯊꯣꯛꯑꯒꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕ ꯈꯣꯏꯒꯤ ꯀꯩ ꯀꯩꯅꯣ ꯈꯔꯗꯤ ꯂꯩꯕꯤꯈꯤꯁꯦ ꯂꯩꯈꯤꯁꯦ ꯌꯥꯏ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗ ꯁꯣꯞꯄꯤꯡ ꯃꯆꯥ ꯑꯃ ꯇꯧꯔ ꯂꯣꯏꯔꯦꯗ ꯍꯣꯏ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯁꯦ ꯍꯦꯛ ꯁꯣꯝꯒ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯁꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯏꯈꯨꯔꯥꯒꯤ ꯃꯆꯥꯅꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯆꯤꯟꯅ ꯀꯣꯝꯗꯤ ꯃꯥꯅ ꯉꯥꯛꯇꯅꯤ ꯂꯣꯏꯅꯃꯛ ꯏꯌꯥꯔꯄꯣꯔꯠꯇꯁꯨ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯥꯅ ꯂꯧꯕ ꯂꯥꯛꯀꯗꯣꯏꯅꯤ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝ ꯂꯩꯇꯦ ꯏꯌꯥꯔꯄꯣꯔꯠꯇ ꯊꯤꯟꯕ ꯆꯠꯄ ꯊꯕꯛ ꯏꯪꯈꯥꯡ ꯍꯣ ꯍꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯍꯣꯏ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯔꯣ ꯉꯁꯤꯁꯦ ꯍꯛꯀꯥꯝ ꯌꯥꯝꯅ ꯆꯜꯂꯦ ꯀꯩꯗꯧꯕꯤꯔꯒꯦ ꯀꯣꯛꯇꯨ ꯊꯧꯕꯗꯒꯤꯔꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯗ ꯋꯥꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩ ꯍꯤꯞꯄꯝꯃꯒꯦꯀꯣ ꯍꯣꯏ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯁꯤꯒꯤꯃꯇꯪ ꯆꯥꯔꯛꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯤꯌꯥꯏꯅ ꯑꯣꯏꯅ ꯊꯥꯛꯄ ꯂꯥꯡꯗ ꯅꯪꯅ ꯊꯨꯗꯅ ꯀꯅꯥꯅ ꯊꯨꯒꯅꯤ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯑꯩ ꯅꯪꯕꯨ ꯄꯥꯝꯕꯗꯤ ꯅꯠꯇꯦ ꯅꯪ ꯅꯔꯅ ꯊꯨꯝ ꯂꯩ ꯁꯦꯜ ꯊꯨꯝ ꯄꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅꯗꯤ ꯅꯪꯕꯨ ꯈꯣꯏꯗꯥꯗꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯊꯣꯡꯉꯝꯕ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯅꯣ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯥꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯏꯅꯨ ꯈꯣꯏ ꯁꯛꯌꯦꯟꯕꯤ ꯈꯣꯏ ꯉꯟꯊꯣꯏ ꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯀꯔꯝ ꯇꯧꯒꯅꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯌꯦꯡꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯧꯔꯦ ꯂꯥꯛꯑꯣ ꯁꯅꯥꯇꯣꯝꯕ ꯂꯥꯛꯑꯝꯃꯣꯏꯗ꯭ꯔꯣ ꯂꯥꯛꯑꯝꯒꯅꯤ ꯑꯩꯅ ꯉꯁꯥꯏ ꯐ꯭ꯂꯥꯏꯠ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯈ꯭ꯔꯕ ꯄꯨꯡ ꯆꯞ ꯆꯥꯅ ꯍꯥꯏꯈꯤꯕ ꯄꯨꯡ 10:30ꯗ ꯂꯩꯔꯝꯃꯣ 10 ꯃꯤꯅꯤꯠ ꯅꯤꯐꯨ ꯃꯉꯥ ꯃꯤꯅꯤꯠ 30 ꯍꯦꯜꯂꯦ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁ ꯁꯤꯁꯨ ꯍꯦꯛꯇ ꯌꯥꯗꯦꯅꯦ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯃꯇꯦꯡ ꯈꯛꯇꯅꯤ ꯈꯣꯡꯅ ꯆꯠꯊꯣꯛ ꯁꯔꯨꯛꯄꯨꯗꯤ ꯕꯁꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯊꯧꯖꯜꯂꯤꯕꯅꯤ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯁꯨ ꯌꯥꯔꯕꯁꯤꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯛꯑꯣ ꯀꯣꯛ ꯉꯥꯎꯏ ꯃꯣꯏꯒꯤ ꯕꯁꯁꯦ ꯃꯤ ꯃꯌꯥꯝꯁꯤꯒ ꯂꯥꯛꯑꯣ ꯌꯥꯅꯤ ꯂꯥꯛꯑꯣ ꯌꯧꯗꯣꯔꯦ ꯂꯥꯛꯑꯣ ꯍꯣꯏ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕ ꯂꯩꯔꯦ ꯃꯥ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯃꯄꯥꯟꯗ ꯂꯩꯔꯦꯅ ꯍꯥꯏꯔꯦ ꯀꯗꯥꯏ ꯑꯝꯇ ꯌꯦꯡꯒꯦ ꯇꯨ ꯁꯤ ꯂꯩꯔꯦ ꯑꯩꯉꯣꯟꯗꯗꯤ ꯊꯥꯔꯛꯇꯦꯅꯦ ꯃꯌꯥꯝꯕ ꯈꯛꯇꯪ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯣꯏꯗ ꯏꯅꯧ ꯅꯧꯅ ꯂꯥꯛꯄꯅꯤꯅ ꯃꯥꯁꯨ ꯍꯪꯒꯣꯏꯖꯗꯅ ꯇꯧꯔꯝꯒꯅꯤꯗ ꯑꯁ ꯈꯪꯅꯤꯀꯣ ꯍꯣꯔꯦꯟ ꯌꯨꯝꯗ ꯌꯧꯔꯒ ꯐꯨꯒꯦꯕ ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯔꯛꯄ ꯅꯠꯇꯦꯀꯣ ꯃꯥꯅ ꯁꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛꯀꯣ ꯑꯩꯅ ꯂꯩꯔꯛꯏꯕ ꯒꯤꯐ ꯀꯥꯏꯁꯤ ꯑꯃꯠꯇ ꯄꯤꯔꯣꯏꯀꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯍꯣꯔꯦꯟ ꯌꯧꯔꯒ ꯏꯇꯩꯃ ꯏꯇꯩꯃꯅ ꯑꯗꯨꯝ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯗꯧ ꯂꯩꯔꯕꯗꯨꯕꯨ ꯂꯥꯛꯑꯣꯁꯦ ꯌꯧꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯁꯤꯗ ꯂꯩꯔꯦ ꯄꯣꯠ ꯆꯩꯁꯤꯗ ꯊꯣꯛꯂꯛꯑꯦ ꯂꯥꯛꯑꯣ ꯂꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏ 이태마 ꯑꯩꯁꯦ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯈꯪꯅꯤ ꯅꯪ ꯈꯪꯅꯦꯕ ꯑꯩꯉꯣꯟꯗꯗꯤ ꯅꯪ ꯀꯔꯤꯝꯇ ꯍꯥꯏꯔꯛꯄ ꯅꯠꯇꯦꯅꯦ 이태마 ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯂꯥꯛꯑꯣ ꯁꯤꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯀꯗꯥꯏ ꯄꯣꯠꯇꯣ ꯄꯥꯏꯕꯤꯔꯒꯦ ꯂꯥꯛꯑꯣ ꯁꯦ ꯁꯅꯥꯇꯣꯝꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯒꯥꯔꯤ ꯁꯤꯗ ꯂꯩꯔꯦ ꯃꯄꯥꯟꯗ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ 이태마 ꯍꯅꯤꯃꯨꯟ ꯅꯨꯡꯉꯥꯏꯕꯤꯔꯛꯄ꯭ꯔꯣ
ꯅꯨꯡꯉꯥꯏꯇꯦ ꯑꯃꯇ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝ ꯍꯥꯏꯔꯛꯄ ꯅꯠꯇꯦꯅꯦ ꯑꯁ ꯌꯥꯔꯦꯕ ꯏꯇꯩꯃ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯑꯩꯅ ꯐꯣꯟꯗꯨꯗ ꯏꯇꯩꯃꯒꯤ ꯆꯠꯇꯕꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦꯕ ꯆꯞ ꯃꯥꯟꯅꯔꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯒꯥꯔꯤ ꯊꯧꯔꯒꯦ ꯌꯥꯔꯦꯀꯣ ꯊꯧꯔꯣ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯇꯩꯃ ꯀꯟꯅ ꯄꯥꯏꯌꯨꯀꯣ ꯅꯨꯡꯁꯤꯗꯦ ꯆꯠꯂꯣ ꯅꯪ ꯒꯤꯐꯀ ꯑꯃꯇ ꯄꯤꯔꯣ ꯏꯇꯩꯃ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯩ ꯁꯣꯝꯗ ꯌꯥꯗ ꯇꯧꯕꯅꯦꯕ ꯐꯣꯟꯗꯣ ꯐ꯭ꯂꯥꯏꯠꯇ ꯂꯩꯗ꯭ꯔꯗꯤ ꯐꯣꯟꯗꯣ ꯀꯔꯤꯝ ꯆꯠꯇꯦꯗꯅ ꯑꯩꯅ ꯁꯨꯝ ꯑꯗꯩꯗ ꯍꯣꯔꯦꯟ ꯆꯠꯂꯁꯨꯅ ꯇꯥꯃꯣꯗ ꯑꯩꯅ ꯊꯥꯖꯤꯟꯈꯤꯕꯒꯤ ꯋꯥꯅꯤꯗ ꯌꯥꯔꯦ ꯌꯥꯔꯦ ꯅꯌꯥꯝꯕ ꯈꯛꯇ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯗꯕ ꯅꯠꯇ꯭ꯔꯣ ꯏꯇꯩꯃ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯂꯧꯒꯅꯣꯕ ꯏꯇꯩꯃ ꯑꯩ ꯒꯤꯐ ꯂꯩꯔꯛꯇ꯭ꯔꯣ ꯂꯩꯔꯛꯇꯦ ꯆꯠꯂꯣ ꯑꯃꯠꯇ ꯂꯩꯔꯛꯇꯦ ꯏꯇꯩꯃ ꯑꯩꯗꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣꯅ ꯍꯥꯟꯅ ꯂꯩꯔꯛꯀꯅꯦꯅ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯒꯤꯐ ꯂꯩꯔꯛꯇꯦ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯇꯥꯃꯣꯗ ꯍꯥꯏꯌꯣ ꯑꯩꯗꯤ ꯈꯪꯗꯦꯕ ꯑꯣ ꯂꯩꯔꯛꯈꯤꯕꯅꯤ ꯅꯇꯩꯃꯅ ꯅꯪ ꯇꯅꯤꯌꯥꯗ ꯁꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯗꯤ ꯀꯩꯁꯨ ꯁꯣꯟꯕꯤꯕ ꯅꯠꯇꯦꯗ ꯇꯥꯃꯣꯁꯤꯃ ꯆꯠꯂꯣ ꯊꯧꯔꯣ ꯍꯤꯌꯥꯏꯅꯨꯅ ꯊꯧꯉꯝꯕꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗꯧꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯏꯊꯣꯡꯗ ꯅꯠꯇꯦ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯅꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗ ꯃꯥꯏꯊꯣꯡꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯣꯏꯅ ꯊꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯏꯊꯣꯡ ꯐꯖꯍꯧꯗꯕ ꯇꯥꯔꯕꯗꯤ ꯊꯃꯣꯏ ꯁꯦꯡꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯏꯊꯣꯡ ꯐꯖꯔꯒꯅ ꯑꯔꯣꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯒꯅ ꯊꯃꯣꯏ ꯑꯁꯦꯡꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯁꯨꯞꯅꯇꯪꯒꯤ ꯆꯪꯂꯤꯕꯁꯤ ꯁꯛꯇꯝ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯠꯇꯦ ꯊꯃꯣꯏ ꯑꯅꯤ ꯑꯗꯨꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯧꯉꯝꯕꯒꯤ ꯄꯨꯟꯁꯤꯗ ꯍꯤꯌꯥꯏꯅꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯍꯤꯌꯥꯏꯅꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯁꯛ ꯐꯖꯗꯦ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯧꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯁꯛ ꯊꯤꯕꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯄꯥꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯧꯉꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯂꯨꯍꯣꯡꯂꯕꯁꯨ ꯃꯈꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯅꯈꯤꯗꯦ ꯃꯍꯥꯛꯅ ꯃꯇꯝ ꯈꯔ ꯄꯤꯌꯨ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯛꯄꯅꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯧꯉꯝꯕꯒꯤ ꯃꯐꯝ ꯑꯃ ꯃꯍꯥꯛ ꯊꯤꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯊꯧꯉꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯤ ꯑꯃꯅꯤ ꯃꯁꯛ ꯐꯖꯗ꯭ꯔꯕꯁꯨ ꯌꯦꯡꯕꯗ ꯑꯅꯣꯞ ꯑꯃ ꯎꯞꯇꯨꯅ ꯑꯍꯟ ꯈꯖꯤꯛꯇꯪ ꯃꯥꯜꯂꯒꯁꯨ ꯃꯍꯥꯛꯁꯨ ꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯕꯨ ꯌꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯍꯤꯌꯥꯏꯅꯨꯅꯤ ꯌꯥꯅꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯍꯤꯌꯥꯏꯅꯨ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯕ ꯉꯔꯥꯡꯗꯤ ꯊꯕꯛ ꯍꯜꯂꯛꯄꯒ ꯋꯥꯁꯨ ꯋꯥꯔꯝꯃꯅꯤ ꯐꯔꯦ ꯇꯨꯝꯖꯔꯁꯅꯨ ꯀꯔꯤꯅꯣ ꯁꯤꯅ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏꯅ ꯀꯅꯥꯒꯤꯅꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯨ ꯍꯤꯌꯥꯏꯅꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯅꯪꯅ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ ꯑꯩꯗꯤ ꯑꯣꯐꯤꯁꯀꯤ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯕꯅꯤꯅ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯆꯠꯂꯨꯈꯤꯒꯦ ꯀꯩꯅꯣ ꯑꯩꯒꯤ ꯀꯥꯗꯒꯤ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯐꯣꯟꯁꯤꯁꯨ ꯄꯥꯏꯔꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯦꯁꯦꯖꯀꯁꯤ ꯍꯥꯡꯉꯒ ꯌꯦꯡꯈꯤꯖꯥꯠꯂꯥ ꯑꯩꯒꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯤ ꯑꯃꯨꯛ ꯎꯔꯝꯗꯅ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯈꯤꯗꯣꯏꯖꯥꯠꯅꯣ ꯍꯤꯌꯥꯏꯅꯨ ꯂꯥꯛꯑꯦ ꯏꯃꯥ ꯍꯧꯒꯠꯂꯣꯅꯦ ꯏꯕꯦꯝꯃ ꯊꯦꯡꯈ꯭ꯔꯦꯅꯦ ꯃꯇꯝꯁꯤ ꯑꯥ ꯌꯧꯈ꯭ꯔꯦꯅꯦ ꯊꯧꯉꯝꯕꯗꯤ ꯑꯣꯐꯤꯁꯄꯨ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯍꯥꯟꯈꯩ ꯆꯠꯊꯣꯛꯎꯕꯗꯨꯗ ꯉꯁꯤꯗꯤ ꯇꯨꯝꯕꯗ ꯈꯤꯇꯪ ꯊꯦꯡꯊꯈ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯒꯠꯂꯣ ꯃꯇꯝꯁꯤ ꯑꯥ ꯌꯧꯈ꯭ꯔꯦ ꯅꯁꯥꯗꯣ ꯏꯅꯝ ꯅꯝꯁꯤꯜꯂꯅꯤꯌꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ ꯆꯠꯂꯣ ꯏꯕꯦꯝꯃ ꯅꯪꯅ ꯀꯣꯏꯕ ꯆꯠꯂꯨꯕꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯑꯩꯗꯤꯅꯦ ꯏꯃꯤꯠꯁꯤꯗ ꯏꯁꯨ ꯑꯃ ꯎꯅꯤꯡꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏꯅꯅꯦ ꯀꯔꯤ ꯈꯟꯅꯔꯤꯕꯅꯣ ꯀꯔꯤ ꯉꯥꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯅꯈꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯏꯃꯤꯠꯁꯤꯗ ꯏꯁꯨ ꯑꯃ ꯎꯍꯜꯂꯨꯀꯣ ꯏꯃꯥ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯤꯁꯤ ꯏꯃꯥ ꯍꯦꯛꯇ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯄꯔꯞ ꯑꯉꯥꯡ ꯆꯦꯟꯕꯁꯦ ꯑꯩꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯔꯤꯅꯣꯅꯦ ꯏꯃꯤꯠꯁꯤꯗ ꯏꯁꯨ ꯑꯃ ꯎꯅꯤꯡꯕꯅꯤꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯑꯗꯨꯒꯤ ꯅꯠꯇꯕ ꯏꯃꯥ ꯈꯣꯏꯒꯤ ꯊꯧꯒꯜ ꯈꯔ ꯀꯨꯏꯅ ꯇꯧꯈꯤꯒꯦ ꯇꯧꯕꯅꯤ ꯑꯉꯥꯡ ꯌꯥꯎꯔꯕꯗꯤ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯂꯣꯏꯗꯅ ꯌꯥꯏꯗ ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯌꯥꯅꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨꯅꯦ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯌꯨꯝꯗ ꯀꯩ ꯄꯥꯜꯂꯒꯅꯦ ꯅꯁꯥꯅꯁꯨ ꯌꯥꯎꯗꯅ ꯂꯩꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯕ ꯑꯗꯨꯒꯤꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯅꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯖꯔꯨꯈꯤꯒꯦ ꯆꯪꯉꯣ ꯆꯠꯂꯣ ꯏꯕꯦꯝꯃ
마보 이마보 그이도리 사나토마 어그 다모 할락드리보 너희 다모도 할락드리니 그이도로는 강디는 시디 함나 팅인 때문에 인고도 폰 돌아봐 너희 다모 할락디에나 아이디 오피스터부디 장엄들이 라 엄마들에나 이마보 어그 다모도 오피스 포경자로 써라 ngaiko ngahaktan genkisi phone tobu sumagi phone do sattaba sanatoma nokhoi ta modonang yengobro dema ai yengodi dema kai dorobano khangti ngasayu office salamdai do aidi tomhogo lodre kari tokrabano khangti hauju phobulak ta basida aisu chingchingna dana 이때마 계속 갈룬다. 그 때문에 이거. 그다 몰락 때보다 양 와서 보이완. ngasi디 용기 뭐 그만 말락 보안데 이때. 라이 가리 뭐 콘타레. 가리 이만은 한게 마탐네 ngasi 팅나 라이시고 그도로잖아. 이마기 봉어 통만 봐. 가리기는 나는 ngasi 팅이고. 이마 ngasi디 오피스다 펑션 마삼 각도이. 가리 펑션노 폰 주자티 낭나서 돌았디 카리노 카라디 하이비야드로 계속나테 데마 또 형 오피스키 레디 버마얌시다 아이부 에프리시에이트 타오니 아이나 콰이디기 헤나 타복 파바 마망다 호키바 인지니어 레디 마얌드기 아이나 콰이디기 헤나 마얌드기 양선나 타복 도 뭉가미 두가 마이 파포 뭉가미 하데나 아이부 이카이 컴노보 올리벤 형이 마토 우르브라 마시기 마 얌나 퍼지네 이사나 또보 타박타부 가리 쫓보내게 이사디 미토이 미헨바니 보노막대기 이사나 마탐 보노막타 마이 파카니 이마 마탐 보노막타 나사나 타모시는 호나자바나 나시 파오보다 마이 파크도나 라글리마 이마 나사기 분시디 카나군바 맘때기 마팜다 라로 이마 에이 이마나 뽑바니 파풍기 마차니 사게 예시기 이문가시기 아이 가리고 마차나 비마타 나차이나 투가이저로 이마부 공촉도는 구름자리 야래 허걸로 이마기 봉어 통은바 타모이생바 마땀 뿌너막다 마이 빠끈 이차나 마이 빠ቅ다나 까나나 빠끈이 이마 아두디 하행세 파티 마사마탕 아이 신게나 칸바 따브라 헤노 호이 따이 파티 하이바부 아이 마이 빠리베시디 아이기 마망다 호케 엔지니어 싱 아두가 디파르트먼트 타복 여르베미 코디 막 하이바 다레니 अदो आइना तौरिबा थबकसे सुमना तौदे हादने इकाइ खमनारिन आइसो ऑफिस की मी खर पोरके अदो नंगी सुना मानबी कना कनानो हेन्थोय थोइनु गान्थोय कना कनानो यम लेदाइने ऑफिस ता थबक तौमिना बसिंग मखोय सिंग अदुदी नंग लोहोंबतो सु बार्टन तौदे ना अदो मखोय सु लोइना कौरागा चांगलेना मतंग चामिनसे करी काइगे कौरकम सिदा ऑफिस ता सु आई मसि नोमनिनी सुटी लौगेना लौबने इसासु कोक सिकली तौरगा लेबा कोना दुम कौरसे कईदौरे हाइनु बेमा लोहोंबतो सुनंगना बातोन तौदे हाइदना नमानबिसिंग यामना सावी हाइदुदी अदो मखोइसु लोइना बातोन तौबिरो हायिंगसी लोइना ला ऑन हाइरो अदुगने चाइंचांग हाउब मसेलगा पार्टी मचा मा मयाम तौबा याइना कैसु काइबा लेते अफबा नुंगाइबा चौखटपा सिदी अखोइना तरामनो कदौनी सिगी मतम सिदा वोक्तना करम कांदो कनी सनातोंबा नखोइगिने नतैमगी ममानबी सिंकरी सिंग मयाम सिंगदो नंग ऑफिस ता चला हाइगद्रा नत्रगा हियाइनुना कॉल तौरगा हाइगद्रा करम मोंगदा हाइगन अदुगने आइसो सागै नाते मी खरा हाइरगे हायेंदो चाक चाकलेन मा मयाम पुन्ना सामिनदना नुहाइबा फोंदोकनबगिदो तौरसे होइमा मदु सोइदना दमाइना तौरसे हेनु नंगसु नंगी नमानबी सिंगदो मखोइ लोइन हाइख्रो हायेंदी सोइदना लापियो हाइदना नंगना खरा हाइख्रो होइ हाइख्रगी नुंगारेदा दुदि हायेंदी इंसांग हाव तारबा तमो अदुदि खरा मखल मथेंजी खरा यम तोकजिगो तमो हायेंदी अदुगा साइड केराओकी तरोगी सही खरा सकपी अदुगा तमो डांस तव कोर खरा सो हापसेबा ननाउदी पार्टी से अपना पामजेबा इतेमा करे हाइगे बेतेमा से इतेमा हायोबा नाइखो होय तौसेबा पार्टी तौसेबा अदुने बेतेमा यारे को दिमा दुदि तमो अदुदि आई हायेंगी दमता सेम सादन लेरोरगे को तमो होय माबो अदुदि आई चलोगी चलो इबो सिगे ngang ngauki ado hianu nangsu na mana bisingdu loina pau pi khrone du die hoima
hꯧꯖꯤꯛꯇꯤ ꯊꯦꯡꯉꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯄꯥꯎ ꯄꯤꯖꯈ꯭ꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯧꯉꯝꯕ 이마디 ꯌꯥꯝꯅ ꯋꯥꯔꯨꯔꯕꯅꯤ ꯅꯪꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯗꯅꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯍꯌꯦꯡ ꯃꯈꯩꯗꯤ ꯊꯦꯡꯗꯧ ꯂꯩꯔꯁꯨ ꯊꯦꯡꯗꯧꯔꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯍꯤꯌꯥꯏꯅꯨꯗꯁꯨ ꯍꯥꯏꯔꯛꯀꯗꯕꯅꯤ ꯍꯤꯌꯥꯏꯅꯨꯗꯁꯨ ꯅꯪ ꯀꯔꯤꯃꯠꯇ ꯍꯥꯏꯗ ꯃꯥꯜꯂꯦ 이마 ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯄꯣꯊꯥ ꯂꯩꯕꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯕꯅꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ 이마 ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯌꯦꯡꯒꯤ ꯀꯅꯥ ꯍꯥꯏꯕ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯨ ꯏꯃꯥ ꯑꯩ ꯑꯃꯇ ꯏꯊꯣꯛꯈꯤꯒꯦ ꯏꯃꯥ ꯆꯪꯉꯣ ꯍꯤꯌꯥꯏꯅꯨ ꯁꯦꯅꯦ ꯃꯥꯒꯤ ꯕꯦꯒꯁꯦ ꯄꯥꯏꯌꯨꯅꯦ ꯍꯣꯏ ꯏꯃꯥ ꯄꯨꯁꯜꯂꯣ ꯍꯧꯒꯠꯄꯤꯔꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯊꯧꯉꯝꯕ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯍꯧꯒꯠꯄꯤꯔꯣ ꯄꯨꯡꯁꯤꯗꯤ ꯑꯌꯨꯛꯅꯤꯅ ꯉꯁꯤꯁꯦ ꯄꯥꯔꯇꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯌꯥꯔꯒꯗꯤ ꯄꯥꯔꯇꯤꯗꯨ ꯉꯁꯤ ꯅꯠꯇꯕ ꯅꯨꯃꯤꯠ ꯑꯃ ꯇꯧꯔꯁꯤꯕ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯂꯥꯛꯑꯒꯗꯤ ꯑꯇꯩ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯎꯗꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯐꯝꯃꯒ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯂꯥꯛꯀꯗꯧꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯂꯥꯛꯑꯗꯤ ꯄꯨꯡꯂꯥꯡ ꯂꯥꯡꯒꯗꯧꯕ ꯌꯥꯔꯒꯗꯤ ꯉꯁꯤ ꯅꯠꯇꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯄꯁꯦꯕ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ खर लेरगा अमुक तौब तारेदन इमादो अइना इसा नुंगाइतबगिनेना इमाददि हाइबिरनोबा केदोरे हैनो अइनाने हाइरदि अमुक इमाना हाइबा थबकति येतपनेना अमुक खनग्रनेबा ऑफिस की थबक खर लेरे कोना हाइदना हाइबिबे यारोइद्रो परेनि अइ अदुम हाइरगेन नंगना पामदबा नंगना यादबदि अइसु तौरैदा अइ इमादा अदुम हाइरगे मतम खर लेरगा अमुक सोइदना हाइबियोबा फरे ददि अइसु लुइसलुगी नंगसु ऑफिस चटकदबरदि अइ थिनबिरमगेदना ngasidanга ai chatlaroige isa nungaitren harga ai mu office aladi fareni nangi thabak to dum tawjaro yar ngahtang pothage so dum potharo da adudi ai lusaluki ge ko breakfast araga ai dum chanana ba tawraki yani imana saksu loikrabani fare adudi washroom da songki hoi wai masangi ai imana bi miyam mamangdu da ba matau karam naina uchina chani ge thokredana odugi sanato ma banganduna laktri bra khangti tema ai lai langan nagi tamo sida bathroom da lei o koi tamo ngasi di kaino yahogam thengina silo nangdi ngasi amna nalina tema sibok da nandra banida leijaba khara adum pake ke sambai wani si purisidi nan nite mana lerek buduni kaino laune didi si selfie ma kamina seba law si da ai gro tema nanaw ga selfie ta kafi ado khoi tamo ga di selfie jo sunga kap to bro nati khoi tamo ka budi am to udi tema khoi tamo ji te mana khara ga mirai bra khang de da khoi tamo di ne ba bun chi da no pe ma ta koi jarak trim si dei do khoi baba chaw hin ne kyam wa je nupi matang thirabdi nupi matang thirani larik pa dana dom leiba as nupi ta ka sungwa ngang na roi ama ka suwa ngang na roi khoi tamo ji di ne magi thamoi khuseng ji de tema adu be tema khoi tamo bu phangjaba ji di ne te magi di kwai de lai bu pharam ne hajini kwai de lai bu phabada yare se selfie ma ta tok cheba changchalo se tema changchalo kai do we haino natai magabu se la chin du tum tho se yare be tema yare siwaradi ada ai share tawgrage tema kai du share tawdebo inaw nu pani no ke tawbani da hoi oh sana to ba nang lamira tamo akoi themana lerakpa nahangi furi to ni tamo phajabra tamo yam phajai ai so thankre office na na batoroge Thani tamo adudi tamo ngasi ki party dudi kamaina party do kona to batar ima da soina haram ban nate ma som sanu aiti aduga kharler ga to batar oh as ai di barakhana chawm leire tare pause aduga barakhana ji tu eden tawri de yani
ngasi no mani ni lerga mu toro lori keno hoi hoi tamo adudi ai loisile yeno ai office na batoro ko hoi na sanu ai te abado fajana pothara ga lero hoi hoi ai thogi ko hoi hoi tema adudi ai su saluki ngai khoi yum sida dum leiba kedawi haino ai su yum sida inong nong na leiba du ngai ti nang la ga khara phai na ina nong da haidro nang na gari no ba yum se la ko chen chen ge toy do as itema ai su ngak tang koi ba khot ba salu ge tawni da farit phajaba le linga sida yare he sida lo se ai wa haigela che si khoi ge office ki mi ngak tan stay da ai thoinu se thoinu do kol to ge ko adu ga nang na thoinu da nang na ne noi gi tamo saraga nang na phone je wari saw ba kai no ai jo akhui tamo saraga kai noi te man hai do ba ei noi tamo si masak thi adu tau de da tau de han ma le na moi ni amu site ba adu ra badi nang na khara jik jak lawi dana se nang na noi tamo saraga phone je amu to pai ba as te ba amuk hayeng khoi tamo theng na ra ga khoi tamo gi ing tap du ga ai ge sana dong an de da yani se ai na hari sin se tau da tau ba khoi tem ai ne phone che pai khat pa ga ai wari sara no on de pira ke ko khoi tem na ko paran hello thoino office ta lei bro au lei be ma koi pula phama ga lei asi pa bo suti lo hai dai ne kai no mi te gi no karak to jibo no gi husband do ai khoi si yum da le di wari ta sana ge da na oi be ma pai la ke se se akhoi office ki mi ngak tani am to pai se hello thoino oi bi ra bra som yaino gi husband mani yaino gi husband ni kana man bi rur ge kaino khonjel si lum laur dana yamna phajai asengba yaino gi husband mani yaino gi husband ni no mo so ko da office ki meeting su pulap kari no chaba thak pa yaba kari no khara tok se na koi khana bane ado karam kan sang vidori no yumlom do mung tang la pira di am ngai ni na as kai no ai sibo yai no gi husband di konjel se lom la hor da na yam na ngai be wani da konjel se kak ta ba da sino iba da re ni akoi yai no na jet na thamjan jari se kari su matik sa jaba na chadi sum thabuk ma cha ma sarkar gi tau jaban aduga khangdi punchida sumna thu ai dina tamlum bana haigedra ma pokasita dinarari thingnarari nongmatang di koi thokpiro mingbudi thoinu haina dum tajaraba sakti ujadribani na thoinu su karamano kamdobuno aduga karama saktam da lebiribano haibadudi khangdaba haidare aina su una janingdana leijaramani aduga atai office ki lady basing to su khangna janing ba haidare matam matang bibiradi yamna nungai ni as kaino senbi moina pai konjel si am ngawi ngadoi noim to pai gira as yare bema nanga dum sanaro khoi su tai loud speaker dani kaino mai nu pa di masak tu ko konjel yam sanadi karina tori do thoino no mama tang sabada soidena motang leng thopiradi yamna nungai ni aduga maru mapang sing atai office ki leriba colleague sing su pulap lak piraga madu panam bakti hiainu na adum haijara janit aduga atoba matam dadi amuktang di ekoi unana batoksi hoi yai yamna nungai re adudi ekoi pau phone jarege hiainu do mutam pan biro se amta pai hello thoino kaino ingsabi noino pai konjel sidi ngauri kaino sibo as nano office ka kada ge yumda leri sidi mai konjel do tadana leira jani ne as khungau ma tawi aduni bema noina masak thia mai daine ado yare thamage ko dudi nongma matang sabada ai soidan hairake thamage horen mo wari sanasi ko horen mo pau phone se akoi ne kai nu bit laksi ge do kai horen hainara se ba hoi hoi thamage tema nang nang jai ai bo khoi tamo mung sa le tema as tema ji pra virani ko grai de no de tema nung si da ba masak sing do
ꯑꯗꯣ ꯅꯈꯣꯏ ꯇꯥꯃꯣꯁꯨ ꯅꯪꯗꯧꯅ ꯐꯖꯔꯝꯃꯗꯤ ꯐꯗꯧꯅꯤ ꯅꯈꯣꯏ ꯇꯥꯃꯣꯁꯤꯅ ꯅꯈꯣꯏꯅ ꯐꯖꯔꯒ ꯅꯣꯏ ꯇꯥꯃꯣꯁꯤꯅ ꯃꯁꯛꯁꯤ ꯊꯤꯔꯝꯃꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣ 이태마 ꯃꯁꯛ ꯊꯤꯕ ꯐꯖꯕꯕꯨ ꯀꯩꯅꯣ ꯊꯃꯣꯏ ꯁꯦꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯁꯛ ꯐꯖꯩꯗꯨꯉꯥꯏ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯗꯧꯅ ꯏꯟꯖꯤꯅꯤꯌꯥꯔꯁꯨ ꯑꯣꯏꯗꯦ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯦ ꯄꯩꯁꯥꯁꯨ ꯄꯥꯏꯗꯦ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯃꯁꯛꯇꯨ ꯌꯥꯝꯅ ꯊꯤꯕꯩ ꯋꯥꯗꯤ ꯅꯠꯇꯦ 이태마ꯁꯨꯕ ꯃꯒꯨꯟꯅꯗꯨ ꯌꯥꯝ ꯂꯩꯔꯤꯗꯨꯗꯤ 이태마 ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕꯁꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩ ꯊꯕꯛꯁꯨ ꯑꯆꯧꯕ ꯑꯃ ꯑꯣꯐꯤꯁꯔ ꯑꯣꯏꯔꯤ ꯁꯤꯗꯒꯤ ꯍꯦꯟꯕꯕꯨ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯇꯨ ꯅꯥꯝꯃ ꯌꯧꯕꯖꯥ ꯅꯠꯇꯦꯗ 이태마 ꯍꯦ ꯑꯗꯨꯔꯁꯨ ꯌꯥꯗꯦ ꯄꯨꯟꯁꯤꯗ ꯃꯈꯟ ꯃꯈꯟ ꯇꯥꯡꯀꯛ ꯇꯥꯡꯀꯛꯅꯤ ꯃꯇꯥꯡ ꯃꯇꯥꯡ ꯍꯥꯏꯕꯗꯨꯅꯤ ꯁꯦꯜ ꯉꯥꯛꯇꯅꯁꯨ ꯌꯥꯗꯦꯒ ꯈꯪꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯗꯣ ꯋꯥ ꯍꯥꯏꯒꯦ ꯑꯩꯅꯦ ꯑꯣꯐꯤꯁꯇ ꯆꯦ ꯑꯃ ꯊꯤꯟꯗꯕ ꯌꯥꯗꯦ ꯑꯗꯣ ꯁꯦ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯑꯣ ꯅꯪ ꯒꯥꯔꯤꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯇꯣꯡꯉꯒ ꯑꯣꯐꯤꯁꯐꯥꯎꯗ ꯉꯥꯏꯍꯥꯛꯇꯪ ꯊꯤꯜꯂꯝꯃꯨ ꯑꯩ ꯆꯦꯗꯨ ꯐꯠ ꯄꯤꯁꯜꯂꯝꯃꯒꯅꯦ ꯐꯥꯏꯜ ꯈꯔ ꯄꯨꯔꯒ ꯑꯃꯨꯛ ꯌꯨꯝꯗ ꯂꯥꯛꯀꯗꯕꯅꯤ ꯅꯍꯥꯟꯒꯩ ꯊꯕꯛ ꯁꯨꯗꯕꯒꯤ ꯌꯨꯝꯗꯒꯤ ꯁꯨꯒꯦꯕ ꯀꯩꯅꯣ 이태마 ꯉꯁꯥꯏꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅꯗꯤ 이태마 ꯃꯁꯥ ꯉꯝꯗꯦ ꯄꯣꯊꯥꯕ ꯈꯣꯠꯄ ꯀꯩꯅꯣ ꯉꯁꯥꯏ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯣꯐꯤꯁ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯇꯥꯃꯣꯒꯤ ꯊꯕꯛ ꯈꯨꯠꯆꯤꯟꯗꯨꯗꯅꯦ ꯃꯥꯅ ꯂꯝꯕꯤ ꯄꯨꯜꯂꯗꯤ ꯆꯠꯃꯤꯟꯅꯔꯁꯤ ꯀꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅꯅꯦ ꯅꯣꯡꯃꯇꯅꯦ ꯅꯣꯏ ꯇꯥꯃꯣꯒꯤ ꯃꯇꯨꯡꯗ ꯏꯟꯕꯗꯣ ꯑꯩ ꯏꯀꯥꯏꯖꯕ ꯁꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ ꯑꯩ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯗꯤ ꯐꯖꯕ ꯐꯤꯔꯣꯟ ꯈꯪꯉꯕ꯭ꯔꯥ ꯐꯖꯕ ꯃꯣꯕꯥꯏꯜ ꯂꯩꯕꯤꯒꯗꯧꯔꯤꯅꯤ ꯂꯥꯎ ꯒꯥꯔꯤꯗꯣ ꯊꯧꯔꯣ ꯂꯥꯎ ꯑꯗꯨꯒꯅꯦ ꯉꯥꯏꯍꯥꯛꯇꯪ ꯐꯠ ꯆꯠꯂꯨꯔꯁꯦꯕ ꯑꯗꯨꯒ ꯅꯪꯒꯤ ꯍꯦꯜꯃꯦꯠꯇꯣ ꯑꯗꯨꯁꯨ ꯄꯨꯔꯛꯑꯣ ꯑꯅꯤ ꯑꯩꯒꯤ ꯑꯃ ꯅꯪꯒꯤ ꯑꯃ ꯑꯩꯈꯣꯏꯅꯤ ꯒꯥꯔꯤ ꯂꯝꯕꯤꯗ ꯊꯧꯒꯗꯕ ꯃꯤꯅ ꯌꯦꯡꯕꯗ ꯀꯅꯥꯅꯣ ꯈꯪꯗꯅꯕ 이태마 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯇ ꯌꯥꯅꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯅꯤ ꯀꯩꯅꯣ ꯂꯥꯎ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯨꯏꯔꯣꯏ ꯂꯥꯎ ꯆꯠꯁꯤ ꯂꯥꯎꯕ ꯍꯣꯏ 이태마 ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯅ ꯅꯨꯄꯤ ꯑꯃ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯂꯒ ꯄꯨꯈ꯭ꯔꯤꯁꯤꯕꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯅꯨꯄꯤꯁꯤꯁꯨ ꯍꯦꯜꯃꯦꯠ ꯎꯞꯄꯤꯅꯦ ꯃꯥꯁꯨ ꯎꯞꯁꯜꯂꯤꯕ ꯃꯁꯛ ꯈꯪꯗꯅꯕ ꯃꯥꯅ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨꯅꯦ ꯀꯔꯤꯅꯣꯅꯦ ꯁꯤꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯊꯧꯉꯝꯕ 이마 ꯍꯥꯏꯅꯣꯗꯣ ꯐꯣꯟ ꯑꯃꯨꯛꯇ ꯄꯥꯏꯍꯟꯕꯤꯌꯨ 이마 ꯀꯔꯤꯒꯤꯅꯣ 마디 이몽ꯗ ꯂꯩꯔꯝꯗꯤꯌꯦ ꯑꯩꯅ 이몽ꯗ ꯆꯪꯉꯛꯄꯗꯅꯦ ꯁꯅꯥꯇꯣꯝꯕꯒ ꯒꯥꯔꯤ ꯊꯧꯔꯒꯔ ꯀꯩꯅꯣ ꯍꯦꯜꯃꯦꯠ ꯑꯃꯃꯨꯛ ꯎꯞꯄꯒ ꯆꯠꯈꯤꯅꯦ ꯃꯈꯨꯠꯇ ꯐꯥꯏꯜ ꯑꯃꯁꯨ ꯄꯥꯏ ꯑꯗꯨꯗꯤ ꯑꯣꯐꯤꯁꯀꯤ ꯄꯤꯗꯕ ꯌꯥꯗꯕ ꯆꯦ ꯆꯥꯡ ꯑꯣꯏꯔꯝꯃꯅꯤ ꯃꯥ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯑꯩꯗꯤ ꯑꯣꯐꯤꯁ ꯆꯠꯂꯝꯃꯣꯏꯗ꯭ꯔꯥꯅ ꯈꯟꯕ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦꯕ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯇꯧꯕꯕꯨꯗꯤ ꯑꯩꯁꯨꯅꯦ ꯃꯅꯤꯡꯁꯤꯗꯅꯦ ꯃꯤ ꯑꯃꯇ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦꯅ ꯆꯠꯂꯨꯔꯦ ꯑꯩꯅ ꯍꯜꯂꯛꯄꯗꯗꯤ ꯁꯅꯥꯇꯣꯝꯕꯅ ꯒꯥꯔꯤ ꯊꯧꯔꯒ ꯍꯤꯌꯥꯏꯅꯨ ꯑꯣꯏꯔ ꯃꯥꯜꯂꯦꯗꯅ ꯇꯣꯡꯉ ꯆꯠꯈ꯭ꯔꯤꯗꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯦꯜꯃꯦꯠ ꯎꯞꯄ ꯑꯩꯗꯤ ꯌꯨꯝꯗ ꯃꯧꯗꯨ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯉꯨꯕꯗ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯀꯣꯜ ꯇꯧꯕꯗꯁꯨ ꯒꯥꯔꯤ ꯊꯧꯕꯒꯤꯔ ꯀꯩꯅꯣ ꯄꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯖꯥꯠꯅꯣ ꯏꯃꯥ ꯑꯗꯨꯗꯤ ꯃꯥꯏ ꯇꯦꯕꯜꯗ ꯂꯩꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯏꯕꯨꯡꯉꯣ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨꯁꯨꯅꯦ ꯃꯥ ꯀꯔꯤꯃꯇ ꯄꯨꯈꯤꯗꯦ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯐꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯍꯤꯗꯥꯛꯇꯣ ꯑꯩ ꯂꯩꯔꯒ ꯊꯤꯜꯂꯁꯨ ꯑꯩ ꯊꯤꯟꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯨꯔꯒꯦ ꯏꯃꯥ ꯍꯣꯏ ꯐꯔꯦ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯣ ꯊꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯊꯤꯜꯂꯛꯀꯅꯣ ꯍꯥꯏꯕ꯭ꯔꯥꯗꯣ ꯉꯥꯏꯍꯥꯛꯇꯪ ꯍꯪꯉꯣꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯪꯉꯒꯦ ꯑꯩꯅ ꯅꯍꯥꯟ ꯍꯤꯗꯥꯛꯇꯣ ꯂꯩꯕꯒꯤ ꯑꯩꯅ ꯐꯣꯟꯗ ꯀꯥꯞꯍꯧꯕ ꯍꯤꯗꯥꯛ ꯃꯃꯤꯡ ꯂꯩ ꯑꯩ ꯂꯩꯔꯒ ꯑꯣꯐꯤꯁꯇꯒꯤ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯒ ꯃꯈꯣꯏ ꯑꯣꯐꯤꯁꯇꯔ ꯀꯩꯅꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯊꯤꯜꯂꯨꯔꯒꯦ ꯏꯃꯥ ꯍꯣꯏ ꯐꯔꯦ ꯃꯦꯗꯥꯝ ꯃꯄꯥꯟꯗ ꯃꯤ ꯑꯃꯈꯛ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯄꯤꯔꯛꯑꯣꯅ ꯍꯥꯏ ꯃꯦꯗꯥꯝ ꯇꯥꯕꯤꯔꯕ꯭ꯔꯥ ꯃꯦꯗꯥꯝ ꯀꯅꯥꯅꯣ ꯃꯃꯤꯡꯗꯣ ꯊꯧꯉꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 마디 오피스텔 아이디 가리기 사나토모다수 아이는 뻔하면 레이르소나 타그 아이디 사나토모가 쌀리 해봐서 하이디 아스 가이기노 마노 오피스도 빠라바블라이시보 아스 가리노 아스 미스콜수 오홈 레이르미니 아이는 폰지주 사일렌트함나 타호드레니 매담 가리 하이조기 아이 톨라기 아니 아이 좀 토게 아니 파니 아스 가리노니 마나 시다문 라아가 떠오르시보 오피스에 이나 마부 강한닝데다나 떠오버니 아두가 가리노 마나 시다 락슬라가 떠오르시보
ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯂꯥꯛꯏꯕꯨ ꯀꯔꯤꯒꯤꯅꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯒ ꯑꯣꯐꯤꯁ ꯆꯠꯀꯅꯣꯅ ꯍꯥꯏꯔꯒ ꯅꯪꯗꯤ ꯑꯣꯐꯤꯁ ꯆꯠ ꯂꯩꯔꯝꯃꯤ ꯏꯃꯥꯅ ꯍꯥꯏꯕꯗ ꯅꯪꯗꯤ ꯒꯨꯂꯤꯁꯨ ꯄꯨꯈꯤꯗ꯭ꯔꯦꯅ ꯍꯥꯏ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯀꯣꯛ ꯆꯤꯛꯄꯤ ꯉꯥꯎꯕ ꯇꯧꯔꯛꯑꯗꯤ ꯑꯗꯨꯒꯤ ꯑꯩ ꯍꯤꯗꯥꯛꯁꯦ ꯅꯍꯥꯟ ꯑꯩꯅ ꯂꯩꯕꯒꯤ ꯐꯣꯟꯗ ꯀꯥꯞꯍꯧꯕꯅꯤ ꯑꯗꯨ ꯍꯤꯗꯥꯛꯇꯨ ꯂꯩꯔꯒ ꯑꯣꯐꯤꯁꯇꯒꯤ ꯉꯥꯏꯍꯥꯛꯇꯪ ꯊꯤꯜꯂꯝꯒꯦꯅ ꯂꯥꯛꯄꯅꯤ ꯁꯤ ꯄꯥꯏꯁꯜꯂꯣ ꯁꯤ ꯄꯥꯏꯌꯨ ꯊꯥꯗꯣꯛ ꯀꯩꯅꯣ ꯈꯨꯠꯇ ꯄꯥꯏꯗꯨꯕꯣ ꯁꯤ ꯑꯣꯐꯤꯁꯅꯤ ꯌꯨꯝ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯗꯨꯕꯣ ꯀꯔꯤꯅꯣ ꯍꯤꯗꯥꯛꯁꯦ ꯄꯥꯏꯌꯨ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯁꯤꯗꯩꯗ ꯍꯤꯌꯥꯏꯅꯨꯁꯤꯕꯨ ꯅꯨꯄꯥ ꯑꯃꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤꯗꯩꯗ ꯑꯃꯨꯛ ꯊꯣꯏꯅꯨꯁꯦ ꯑꯃꯨꯛ ꯎꯔꯦꯅꯦ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯆꯠꯂꯨ ꯂꯥꯛꯑꯣ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯨ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯩꯗꯤ ꯁꯣꯟ ꯃꯃꯥꯡꯗ ꯂꯥꯛꯄꯅꯤ ꯁꯣꯟ ꯃꯅꯤꯡꯂꯣꯝꯗꯁꯨ ꯌꯥꯅꯤ ꯁꯣꯝꯗ ꯆꯠꯂꯨ ꯂꯥꯛꯑꯣꯕ ꯁꯣꯝꯗ ꯂꯥꯛꯑꯣꯁꯦ ꯑꯁꯤꯗ ꯃꯤ ꯂꯥꯛꯑꯦꯕ ꯂꯥꯛꯑꯣꯕ ꯃꯤ ꯂꯥꯛꯑꯒ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯃꯥ ꯍꯤꯌꯥꯏꯅꯨꯁꯤꯅ ꯅꯨꯄꯥ ꯑꯃ ꯁꯣꯔꯣ ꯁꯣꯠꯁꯤꯡꯉ ꯄꯨꯔꯤꯁꯤꯕꯣ ꯆꯠꯂꯣ ꯁꯣꯝꯗ ꯆꯠꯈ꯭ꯔꯣꯕ ꯆꯠꯂꯣ ꯍꯣꯏ ꯀꯩꯅꯣ ꯍꯤꯌꯥꯏꯅꯨ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯅꯦ ꯗ꯭ꯔꯥꯏꯚꯔ ꯍꯤꯗꯥꯛ ꯀꯥꯎꯔꯝꯃꯦꯅꯅꯦ ꯇꯨ ꯁꯤꯗꯩꯗ ꯀꯔꯤ ꯄꯤꯔꯝꯃꯤꯕ ꯑꯗꯨꯒ ꯅꯣꯏ ꯗ꯭ꯔꯥꯏꯚꯔꯗꯨ ꯅꯪ ꯅꯈꯨꯠ ꯄꯥꯏꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩ ꯐꯣꯟꯗꯣ ꯇꯥꯈꯤꯕꯅꯤ ꯑꯗꯩꯗꯅꯦ ꯐꯣꯟꯗꯣ ꯈꯨꯜꯂꯒ ꯑꯃꯨꯛꯁꯨ ꯄꯤꯔꯝꯃꯤꯕ ꯑꯩꯈꯣꯏꯗ ꯀꯣꯏꯖꯗ꯭ꯔꯤꯅꯦꯅ ꯗ꯭ꯔꯥꯏꯚꯔꯅꯕꯨ ꯅꯪꯒꯤ ꯅꯈꯨꯠ ꯄꯥꯏꯔꯤꯕ ꯌꯥꯝꯅ ꯐꯩꯅꯦ ꯅꯪꯒꯤ ꯑꯃꯨꯛ ꯍꯤꯗꯥꯛ ꯒꯨꯂꯤ ꯀꯥꯎꯔꯝꯃꯦꯅ ꯑꯃꯨꯛ ꯊꯤꯜꯂꯛꯏꯅꯤꯅꯦ ꯅꯣꯏ ꯗ꯭ꯔꯥꯏꯚꯔꯗꯣ ꯑꯃꯨꯛ ꯂꯥꯛꯏ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯃꯦꯗꯥꯝ ꯑꯩ ꯍꯤꯗꯥꯛꯁꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯆꯥꯅꯅꯕ ꯁꯤꯒꯤ ꯇꯤꯐꯤꯟꯁꯤꯁꯨ ꯄꯣꯔꯛꯄꯅꯤ ꯁꯤ ꯄꯤꯕ ꯀꯥꯎꯔꯝꯃꯦ ꯁꯤꯗ ꯄꯣꯔꯛꯏꯁꯦ ꯁꯤ ꯆꯥꯁꯟꯕꯤꯌꯨ ꯑꯗꯨꯒ ꯒꯨꯂꯤꯗꯨ ꯆꯥꯕꯤꯌꯨ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯍꯥꯏꯗꯥꯏꯅꯦ ꯁꯤꯕꯣ ꯊꯣꯏꯅꯨ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯅꯣꯏꯒꯤ ꯋꯥꯁꯦ ꯑꯩꯅꯦ ꯑꯣꯐꯤꯁꯇ ꯆꯪꯉꯤ ꯇꯥꯟꯖꯥꯁꯤꯗ ꯍꯦꯛꯇ ꯆꯣꯠꯐꯝꯗꯨꯗ ꯀꯔꯤꯒꯤꯅꯣꯕ ꯃꯥꯅ ꯂꯥꯛꯏꯁꯤꯕꯣ ꯑꯣꯐꯤꯁꯇ ꯂꯥꯛꯇꯗꯤ ꯌꯥꯗꯕ꯭ꯔꯕ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯕ ꯂꯥꯛꯏꯅꯤꯅꯦ ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯊꯤꯜꯂꯛꯏꯅꯦ ꯑꯗꯨ ꯇꯧꯔꯤꯅꯦ ꯑꯗꯥ ꯇꯧꯔꯤꯅꯦꯅ ꯀꯔꯤꯅꯣ ꯑꯩ ꯇꯧꯗꯣꯔꯤꯁꯤꯕꯣ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯕꯨ ꯀꯔꯤꯅꯣꯕ ꯈꯨꯝꯗꯣꯔꯤꯁꯤꯕꯣ ꯃꯗꯨꯒꯤ ꯁꯅꯥꯇꯣꯝꯕ ꯑꯉꯥꯡꯗꯨꯅꯅꯦ ꯑꯩꯅ ꯄꯥꯈꯣꯟ ꯑꯃ ꯊꯥꯈꯤꯕꯗꯨꯁꯨ ꯀꯣꯛ ꯍꯜꯂꯛꯇꯕꯅꯤ ꯃꯥ ꯍꯜꯂꯛꯑꯗꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯗꯤ ꯃꯉꯣꯟꯗ ꯄꯤꯔꯝꯃꯁꯨ ꯂꯣꯏ ꯌꯥꯗꯧꯅꯦꯕ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯨꯝꯗ ꯑꯩꯅ ꯀꯔꯤꯃꯨꯛ ꯈꯨꯝꯅꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯅ ꯊꯣꯛꯍꯜꯂꯤꯅꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯒ ꯄꯥꯕꯨꯡꯅ ꯊꯣꯛꯍꯜꯂꯤꯕ Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba. Thank you, sir. Welcome, Uthanaba. Anana Thagachari ngasigi Inspector Tayay Janipanga Kungamari Suba Tankak ngasigi Tankak Tabiraga Donge Tamoida Kari Faubiba Mayamna Pibirakpa feedback kar fajabagi tanjadu logjagi aduga ngasigi birthday tariba sing ngasigi dama yai faba mayam peminasi Sintoiba Maibam, son of Maibam Govin and Maibam Ombi Sonalini, Salungpa Maya Lekai, Ward number 2. Many happy returns of the day.
afaba nungaiba yaifaba taibong mapugi mafamdagi nizari Sally Hagrujam, daughter of Hagrujam Prafulo and Hagrujam Ongbi Kamala Kongjom. Many happy returns of the day. Nungairaba mapong namit sa sige magyayfaba faba punsi nung sangba paleng patogi sa ba matom lom na tawong ngamba uida sunu haidana yayfaba faba pizari loina na. Happy birthday Robita kay Samthong Ilangom Laikay. Many happy returns of the day. Nungairaba mapong namit sa sige magyayfaba faba taibong mapugi mapom da nijari. Masigi mapong namit tari basing punamak yayfaba faba uida sunu Adomadong ipunsida punsi nung sangba nadigek taba may iseng nung set gari kodong tiba punamak tagi taibong mapunong aktok piba uida sunu aduga siguma mapong namit sa imong manung punna masing lakngam na pang tok uida sunu hay na taibong mapugi mafam na nijeri Ngasigi tangkak kamdo bibagi taraga ngasigi tangkak sida Hoji phawdi mi hat pakot pakarim yaudaba tangkak amani aduga tangkak si yamna top tangkak amakak ni haitare engineer di oiba aduga mahai di haiba thabak di tawba masakti kitang ahal oirap toroga anoba mo paga kitang all type haitare ni sum leiba no pisin matam sigi khra kari hani thawain khang su tawba aduga khra zigzag khra oijaba haiba tai adu mana mapuroi base mapuroi bane na haining daba kari haiduna masak thi gana khanbagi haitare so wari se kari khanbi me amna swai bogda leijare wari se amna pangsang sang wari budi nate adubu wari me am semakpada kitang nong phadoksu sigumba wari ma hek hapcharakpa haibatari me amgi puning da kari fawi sir tayai lakpa ngamhau dabagi haina habire kari no inam rita okay Thorom khodimakti loina tajari na ta piro inam rita kaisu kaiba laite tabiba support to biba pungning na yokhat piba akhoi bu chingkhat piba do madudagi hena nungai ba karim ta laite aduga thank you so much sagachari Ilangbam Robita Sir James sagachari ta pire hanana sagachari Robita yamna nungai jai aduga Janat Mayang Lambam wari se chakna loisin kida ta pire sagachari Janat Mayang Lambam yam kuirawai tungdang asi live yawiba aduga Rani bala lesang them thagachari Komdram Prabhavati thagachari mata mani sidi haib kari mata no di khangdre ko aduga thagachari Bimola Konsam hanana thagachari Somi Waikom asi wari yam nungai ji ngai basi wa ga dori Somi Waikom wari ji gi tangkak sina haibatai aduga kari lakadage haba message amati pining ba aduga wari ni aduga mayamna hojik uri baduga hayeng oigadori duga kari no haibadu guest to biu hojik tagi yengmina se haibare mayam ba koi lei duna puraga nakkan namada ekta leirom gadori rakhangde itau imocha thagachari motom imocha thank you so much wari am pajain tapire thank you Ashalata Devi Manohar Mayum Sarwari se mong amani sir nupa sibu kayam thira jano yamna nungaite kayam thira jano mana pamdaba mi do masak tu kitang kari hai thare all type kitang oi jani adum thire na lawrusu yai ko kesu kai blekte do thagachari hanana matik chaba mi mati ojari ne ba ma kitang hal gi type all type anob amago upaga khoi kari hai duno रब ने बना दी जोड़ी नम लेदाइने शाहरुख खान की डबल रोल साबदो अमा खक्तना अदैदा अनोकोपगा मकोई कितंग सोमगा खोंगाव फोपप लावंग सेलगा फुरिट अचौबा खोगी नॉर्मन की करे हाइदोना फॉर्मन की ड्रेस अमा सेलगा करे हाइनी पेटी गाइदो कितंग पुक मथक्तगा फारगा कितंग चमजबदो बेग अमगा पाइरगा अद मादी ngasai nupi thirega na mazu mama hoina sinbi bane hainaraga longmuni mandi am nuksijabado adagi honeymoon ga chatana dai koi ba te ga ju pudana ko nupi dana dum ulai parai tawdana dum inthokpi ba haigadra adum tawba kari haini matam khara piu ga harga leiba ngong amda leijaba aduga nupi sina pa man hojikan gi high fi high tare ni ko sakma taw fajaba samna hayda manaw nupa magi makhurai ma chadu adu da gai se mana haife khara attack toksin boy kari boy high tare adu gi type boy kari boy pamba haiba tare adubu kari lakthuino sini wari sida
ado samai tor yung kai ba yung ban kai ba yam lei ado kai doira kai ro doira kari lak toino aduga ngam gi doira thongom na khangdi wari se hayeng gi makhada khaminar se hai tare wari gi makok sagat pa yam no wai aduga wari gi mathakha amuk sa thabase sidati dum khang hode ba jar dum chatki ba se yaw adunga se gi wari su dum yam kan ten ba su oide wari dum sangi hai ba time minute 50 so thank you so much sagachari aduga Kelvin sagachari Sir James kurumjari nanauna takpiring asigi episode halinga hiniai leitana thagachari takpire thank you so much Kelvin yang ngai ranibala lai sangdem thagachari aduga RK Konung sarbusu thagachari kasardagi yang ngai live jawbiba aduga BM Siras hiainu gi wakhal se kizaba fawi and BM Siras adum yawbujani sometimes maya marak ta ko sum loina nupi khudimang natrasu kanana khangni ko adubu kanana khangba wari loidrim ni wayam ngangba ya de hojik se aduna wari thigi ni haitare thank you so much minna uri bu khudimang na chumangak to oida ba yawi mai thong du gi marum da thamoi du gi manung da leiba sadum yawi hajariba aduna yenga se wari se gi makhada sanjana nungle pam thaga chari nga se di amuk live yawo phangle hiainu gi wakhal sibu angak pani ko na takpire hoi thaga chari mi gi wakhal hai baduni fabadadi phai fatadadi fatte koina judgment toroga chumadi loin uiba to kai taibang miyo base aina toro kan da ai soi base khangda base dum yawe si taibang miyo gi khwai di fattaba kaino ne hai batai adum mine hek tobudi dum phai fatte dum khangba da aina di toksala leiba da aini phangde ain khangda base dum leiba taibang miyo base yashna mangang thagachari wari se yam nungai je na takpire thagachari gunita thagachari se sana ranibla bimola tampalema abujam pure babu masakti haiduna na hoi nungsinaraga lapabadi natte haina singnaraga hongokpani engineer ni ga haraga hongokpado akoina just logic to dmaina sum saga seba ama pure babu phajade na hai haiji wahida di ma pure babu phajade kedobugi haine ba mayamna adaida akoina wari si oina bu honare si kari no hai kanda haina singnaro mazu ahamada sum kaya keno tawdabada de magi office ki thabak to mi ngai da photo ma hapet ugi bani da photo ma hapet ugi ba deida si nu pa jini adune haina budune tanja du da mo office to mung lai ne bang sai thoinu dun uri ne masu ugum la kum kainom khalaga leiring e tanja du da ne adu masu cham na mai nu pini na mana ma khut ko paira se guli se pai se na kaino ke do office chalami no mi nang yum da le horaga ga haina ma nga sai tok jaba du ne ba deida nga sai thoinu dun u ne kari no ne mai ma khut ko pairi se ba du ga haina adegi manau nu pa du nu pa sa halim mai nu pa sa halim ni angak pane ba loi haido di haro to hayeng lirage thank you so much leitan ten resijit thagachari thongom base yam noite thongom base sian bigano ta pire adani mano hulai thoga car driver ni hairam ni na amuk la kan ni ma bu driver ni abu ma ta he bana kan da ade tiffin pi ba koram ba haitare ada tiffin je pai biu madam hairam bai wane mai nu pi du madam koram ga mai nu pi du sop kan ne kan biram ga chat ki bai wan madam tiffin jam to pai biu ai chalo ki ke senior thank you so much thagachari duga apunba punsi sintha sir congratulations sir ai ramesor mangang ni ta phi okay ai YouTube account ma hangjaba ni aduba subscribe to bina ba haijeri mayam su mateng pang biora ta phi apunba punsi sintha hoi subscribe to bi yai to budu di ko event yamna sembiyo aduga event semakanda subscribe se dum toro kani ai gi mod ni ko YouTube ta subscriber yamba karim thuma thauta de hoi ahan bagi listing ama khak su badar ka le adugi makhadi ne ai subscriber kaisu lakh mari su dore ba lakh mari su dore haidane ngonda kana ba kaisu lakh mari aina thagali ba video da ngasi thagali ba tayai se hoji lakh mari kaisu yeng de subscribe tori ba haibadani adu sarupudi ko ai gi analytics ma ini yeng kanda kaidoge da aina thagali ba tayai se subscribe to mina 55 yenge ba subscribe to da ba mina 35 yenge ba adudi subscribe to dra su yeng ba me am yauri aduna event tu khak
ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕ ꯈꯛꯇꯅꯦꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯣꯂꯤꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯌꯥꯝꯕꯅ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯊꯥꯒꯠꯆꯕꯗ ꯑꯩ ꯂꯥꯛ 4 ꯁꯨꯔꯁꯨ ꯑꯩꯅ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯣ ꯂꯥꯛ 4 ꯌꯦꯡꯕꯤꯗꯦꯕ ꯀꯩꯁꯨ ꯑꯗꯨꯅ ꯃꯤ ꯂꯥꯛ ꯑꯃ ꯁꯨꯕꯒꯤ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯅꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣꯝꯒꯤ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯣ ꯃꯗꯨ ꯐꯖꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯥꯅꯅꯦ ꯑꯗꯨꯝ ꯌꯦꯡꯉꯛꯀꯅꯤ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯣꯝꯒꯤ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯨ ꯃꯤ 50,000 ꯂꯥꯛ ꯑꯃ ꯐꯥꯎꯕ ꯌꯦꯡꯕ ꯃꯁꯤꯗꯪ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯖꯕ ꯏꯚꯦꯟꯠꯁꯤꯡ ꯁꯦꯝꯕꯤꯌꯨ ꯀ꯭ꯔꯤꯌꯦꯇꯔ ꯑꯃ ꯑꯣꯏꯕꯤꯔꯕꯅꯤꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯌꯨ ꯁꯥꯕꯤꯌꯨ ꯊꯥꯒꯠꯄꯤꯌꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯩꯁꯦ ꯉꯁꯤꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯒꯤ ꯋꯥꯔꯤꯁꯨ ꯑꯩꯁꯦ ꯇꯧꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤꯗ꯭ꯔꯦ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯑꯩ ꯊꯝꯈ꯭ꯔꯦ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯄꯨꯟꯕ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯑꯩꯅ ꯈꯤꯇꯪ ꯍꯥꯟꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤꯅ ꯈꯪꯖꯕꯗꯣ ꯈꯤꯇꯪ ꯇꯝꯖꯕꯅꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯀꯥꯡꯉꯨꯖꯝ ꯁꯨꯅꯦꯁꯣꯔꯤ ꯗꯦꯕꯤ ꯊꯥꯒꯠꯆꯔꯤ ꯑꯍꯦꯟꯕ ꯄꯥꯝꯕꯅ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯇꯥꯛꯄꯤꯔꯛꯏ ꯆꯨꯝꯃꯅꯤ ꯁꯅꯁꯝ ꯅꯟꯗꯤꯅꯤ ꯗꯦꯕꯤ ꯊꯥꯒꯠꯆꯔꯤ ꯌꯥꯏ ꯍꯤꯌꯥꯅꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯀꯞꯆꯁꯅꯨ ꯄꯣꯂꯣꯏꯗ ꯃꯈꯨꯠꯇ ꯇꯥꯕ ꯃꯅꯤ ꯈꯨꯜꯂꯣꯏꯗꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯀꯔꯤ ꯂꯥꯏ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯕꯕꯤꯇꯥ ꯀꯥꯝꯕꯝ ꯁꯥꯔ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯣꯞ ꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯦꯅ ꯑꯆꯨꯝꯕꯅꯤ ꯌꯥꯝ ꯇꯣꯞ ꯇꯣꯞꯄ ꯋꯥꯔꯤ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯒꯪꯒꯥ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯁꯤ ꯑꯅꯥ ꯌꯥꯎꯍꯟꯒꯨꯝꯁꯦ ꯁꯥꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯥꯎꯗ꯭ꯔꯤ ꯊꯥꯒꯠꯆꯔꯤ ꯁꯒꯣꯜꯁꯦꯝ ꯕꯤꯒꯦꯔꯥꯅꯤ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯍꯟꯅ ꯊꯥꯒꯠꯄꯤꯔꯛꯄ ꯁꯥꯔ ꯖꯦꯝꯁ ꯋꯥꯔꯤ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛ ꯃꯦꯗꯥꯝ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯥꯏꯚ ꯌꯥꯎꯕꯤꯗꯕ ꯃꯥꯜꯂꯤ ꯑꯦꯅꯤꯋꯦ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯋꯥꯔꯤ ꯂꯦꯞꯇꯅ ꯅꯟ ꯁ꯭ꯇꯣꯞꯇ ꯑꯗꯨꯝ ꯇꯥꯕꯤꯕꯒꯤꯗꯃꯛ ꯍꯣꯞꯁꯟ ꯁꯅꯥ ꯊꯥꯒꯠꯆꯔꯤ ꯕꯤꯅꯣꯗꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯣꯞ ꯇꯣꯞꯄ ꯑꯅꯧꯕ ꯑꯃꯅꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯃꯈꯥ ꯉꯥꯏꯖꯔꯤ ꯇꯥꯛꯄꯤꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯖꯝ ꯁꯅꯥꯇꯣꯝꯕꯤ ꯊꯣꯡꯉꯝꯕꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯤ ꯍꯩꯅꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯄꯥꯝꯃꯤ ꯆꯨꯝꯕꯅꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯂꯥꯛꯀꯗ꯭ꯔꯥ ꯀꯥꯏꯅꯔꯒ ꯂꯣꯏꯒꯗ꯭ꯔꯥ ꯁꯤꯒꯗ꯭ꯔꯥ ꯁꯨꯁꯥꯏꯠ ꯇꯧꯒꯗ꯭ꯔꯥ ꯀꯔꯤ ꯇꯧꯒꯗꯒꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯇꯣꯡꯕ꯭ꯔꯝ ꯕ꯭ꯔꯣꯖꯦꯟ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯖꯦꯝꯁ ꯍꯤ ꯍꯩꯅꯨ ꯃꯇꯣꯝꯇ ꯃꯥꯡꯖꯕ ꯅꯠꯇꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯁꯨ ꯗꯁꯥ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯔꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯁꯤꯡꯗꯣ ꯑꯩꯁꯨ ꯈꯜꯍꯟꯅꯕꯅ ꯁꯦꯝꯃꯤꯅꯤ ꯑꯗꯨꯅ ꯈꯟꯈꯤꯕ꯭ꯔꯥ ꯑꯣꯏꯈꯤꯕ꯭ꯔꯥ ꯀꯩꯗꯧꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗꯁꯨ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛꯇ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗꯅꯕ ꯑꯃꯗꯤ ꯇꯧꯗꯅꯕꯒꯤ ꯇꯧꯔꯒꯁꯨ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗो ꯇꯥꯛꯆꯕ ꯃꯤꯌꯥꯝꯗ ꯇꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯛꯄ ꯍꯥꯏꯔꯔꯣꯏꯒꯦ ꯇꯝꯖꯕ ꯇꯥꯡꯀꯛ ꯑꯃꯅꯤꯅ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯅꯟदिꯅꯤ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅꯨꯁꯦ ꯁꯛ ꯐꯖꯕꯗ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯤꯁꯦ ꯌꯥꯝꯅ ꯆꯨꯝꯗꯦꯗ ꯀꯣꯟꯅꯗꯤ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯟꯖꯩ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯟꯖꯔꯃꯝ ꯇꯣꯝꯕꯤꯁꯅꯥ ꯉꯁꯤꯒꯤ ꯋꯥꯔꯤ ꯏꯄꯤꯁꯣꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯁꯔꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄꯛꯆꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯏꯕꯣꯆꯥ ꯁꯒꯣꯜꯁꯦꯝ ꯃꯩꯇꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯔꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯦꯅ ꯊꯦꯡꯛ ꯌꯨ ꯋꯥꯔꯤ ꯊꯤꯕꯗ ꯁꯤꯔꯦ ꯑꯗꯨ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯟꯅ ꯁꯔꯁꯨꯜ ꯁꯔꯃ ꯄꯨꯂꯞ ꯁꯝꯖꯜꯂꯒ ꯏꯕ ꯑꯥꯏꯗꯤꯅꯤ ꯄꯥꯕꯗ ꯁꯣꯏꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯁꯔꯁꯨꯜ ꯁꯔꯃ ꯀꯛꯆꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯒꯨꯅꯤꯇꯥ ꯅꯣꯡꯊꯣꯝꯕꯝ ꯊꯥꯒꯠꯆꯔꯤ ꯄꯨꯟꯁꯤꯗ ꯊꯥꯡꯕ ꯈꯣꯡꯊꯥꯡꯗ ꯑꯔꯥꯟꯕ ꯊꯥꯡꯈꯤꯕ ꯃꯃꯩꯊꯪꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯂꯤꯟꯒꯤ ꯁꯥꯖꯠ ꯂꯤꯟꯒꯤ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯄꯗ ꯈꯣꯏꯅ ꯊꯦꯛꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯀꯣꯟꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯉꯤ ꯍꯥꯏꯅꯕ ꯂꯩ ꯆꯠꯂꯨꯔꯕꯁꯨ ꯂꯥꯟꯅ ꯐꯅ ꯍꯜꯂꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥꯗ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯀꯥꯡꯉꯨꯖꯝ ꯁꯨꯔꯦꯁꯣꯔꯤ ꯗꯦꯕꯤ ꯑꯍꯦꯟꯕ ꯄꯥꯝꯕꯅ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯥꯛꯀꯅꯤꯅ ꯇꯥꯛꯄꯤꯔꯛꯏ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯤꯒ꯭ꯌꯥꯟ ꯊꯧꯗꯥꯝ ꯁꯔ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯇꯥꯛꯄꯤꯔꯛꯄ ꯀꯣꯟꯁꯝ ꯕꯤꯃꯣꯂꯥ ꯊꯥꯒꯠꯆꯔꯤ ꯁꯔ ꯉꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯁꯛ ꯊꯤꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯅ ꯁꯥꯍꯟꯕꯗꯣ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯦꯅꯤꯋꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯕꯅꯤꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯕꯗꯣ
ꯑꯗꯨꯝ ꯃꯤꯁꯤ ꯋꯥ ꯉꯥꯡꯕꯗ ꯂꯥꯎꯊꯣꯛꯄꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯀꯥꯟꯗ ꯌꯥꯝ ꯐꯖ ꯐꯖꯅ ꯉꯥꯡꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯁꯨ ꯑꯩ ꯅꯣꯡꯃꯗ ꯑꯩꯅ ꯃꯇꯧ ꯇꯝꯖꯈ꯭ꯔꯕꯅꯤ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ ꯑꯗꯨꯒ ꯁꯅꯥꯌꯥꯟꯕꯤ ꯍꯤꯌꯥꯅꯨꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤꯀꯣ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯊꯣꯛꯀꯗꯕꯗꯤ ꯃꯥꯟꯗꯦꯅ ꯇꯥꯛꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯉꯥꯉꯣꯝ ꯔꯟꯕꯤꯔ ꯀꯤꯡꯁꯟ ꯉꯥꯏꯔꯥꯡꯕꯝ ꯔꯘꯨꯂꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯟꯖꯣꯏ ꯒꯥꯟꯙꯤ ꯅꯣꯡꯃꯥꯏꯊꯦꯝ ꯍꯦꯄꯤ ꯕꯔꯊꯗꯦ ꯇꯥꯛꯄꯤꯔꯛꯄ ꯀꯥꯡꯉꯨꯖꯝ ꯁꯣꯅꯦꯁꯣꯔꯤ ꯊꯥꯒꯠꯆꯔꯤ ꯁ꯭ꯋꯥꯃꯤ ꯋꯥꯏꯈꯣꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯦ ꯊꯥꯒꯠꯆꯔꯤ ꯍꯥꯟꯅ victoria atom thagachari hainugi wakhal angakpani na tapire ai swai da ngakhtang lepchage adaga isai amatang khudol tamjaraga sor ngagon jaraga haitare thank you kasi di sai sang nasi da aina nuksi jabi habi sai siam sakhi aina nuksi jabi khudol tamjage duet song da banda kini ta khilamba mamade sama kapuna samina ki bisai da aina nuksi jabi विनोद कुमार शर्मा म्यूजिक वे विषय नहीं खुदोल तमजगी आईना नुक्सी जबी aina khoida jabi aina nungsi jabi aina khoida jabi nangtani unsigi nangtana loi jare o aige dithawaini nangtana loi jare o aige dithawaini jabi aina khoida jabi Nangbu nusiru bai oira male Nangbu yang ningdu nata leire Nangbu nusiru bai oira male Nangbu yang ningdu nata leire Aina nungsi jabi aina khoida jabi
रौनबी नंगी मिसना नंगी वहायदा ngaurabini nungsiba aina nungsi jabi la 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 aina khoida jabi la 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 aina nungsi jabi aina nungsi jabi Tagachari Hanana Bomeshwari Tagachari here I knew do Kiam Pazabazan Come on and Mingo on the tea had in Makara di Pazaraman Tagachari Hanana Takelamam Subadani Takelmayum Tagacharing a city lab Yaw Fungzeri Tatapirakpa Tagachari a Pavay Pavoy view Langmam Robita si birthday tarif live to Yobiri Handy Lishram Tagachari Yama Tagacharing a say Wari Tanka Henning a later of a Zeta Pirokpa Seram Suresh Seram Suresh Poto do Kanglak Ladi Yam Nungai Roy Eduga Masu driver ni Haibaduda Takiduna Midam Koki Okay Tagachari Seram Suresh Adam Kanminasi logic to Givanida so Anana Tagachari Punji the Quida to Enkalasi Adam Misada to Enkalasi Adam Engineerum di Wade Aduga Adomna Nupi Makak Tizare Nupi Sukoi Corpus Togerakti Nupi Makaka Halaman Hainadana Nupi Yungin later Adam Karito Gadagib Mana the Maitori Sidrum and Hired Solo Nangasi the Guineum Jakarita Tantukadra Warusi Namapur Nohonagadra Maram the Nupi do the Kariguma around Wakalona Mayauri Karamna Sum Tokadagib Nupi do the Hoima engineer ni Nupi Makainari Topama Loroga Legi have to Bari the Dum Legi Harakanib Adunata Adugi solution the Nata Adam Karito with the game Tagachari Teng na chick pa hing sida Miyangi the Maktum Bachaba Kangana Sibata Viribata Piri Kelvin Morang Tem Tagachari Itaw Moina Dum Togerabani Habitat Radio gi Kongjenama Radio gi Kuiki Kari Haduno Iho Makak Lak for the All India Radio Aduga Sangai Kangla Gana Quina Tobase Queen Matamam Daddy now I only one channel Kaktan FM Adu Adana later the Manga Makakidum now I did Mangjare the Diamond Dobudi 2016 they Toragaso Radio Gamari Lena Bible Day All India Radio Gamari Lena Samax All India Radio gi Approp Singer 1997 the Wirakpani 2010 Bhava top 10 Taraga Lerame Adugi Makatarakoti say sing Tiba Kangri and over the Hose All India Radio da say Makakti Mary Tona Chalaba Dun Karakara Kongi. So my told the night that Radio gi Homalaki was in 2006 the Wamayum Kalaga license Yaudana Haitarin. Kilometer Yam San Benet, Kamkan kilometer Mapan Muzali, Kamkan the Taramuzali. The Maintorokan Manipur Radio guy, and a smag habitat, MR, MR, FM, Gandorga. Amakak to Jeremy, say to Kan the Sega Yungaga, where the Angang Makudam Have Angamley in our Angam Gatoroga. Transmitter Masama Toroga in transmitter Pasado Ipotoxage, a laser gay to the my son Zigatoroga. A Dukan, the computer Dukan studio Haitarico. I'm a lazy, but they do warm at the Yungaga. So he sang the story 2006, 7, 8, 9, 10, 11, 12, 13 Haitare. Young Queen Tori. Kanambos yet there, they get quite loud to go to the game dog. Is a Kalini and a live phone program to any kind of take her to they did talk to battery car, battery in Tamsala, pen drive, and they say, Tap, they have some Valila, Tap, they have some Latava. Non stop today, the mother the 24 hour na trade, the poor I hate them a roibini haitare. My target them lay now.
ꯑꯗꯨꯕꯨ 2013 ꯑꯗꯨꯋꯥꯏꯗ ꯔꯦꯗꯤꯑꯣ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯕ ꯁꯨꯃꯥꯏꯅ ꯊꯥꯕꯁꯤꯡꯁꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯊꯤꯡꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯃ ꯄꯨꯂꯤꯁ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯑꯗꯨ ꯃꯥꯁꯨ ꯔꯤꯇꯥꯌꯔ ꯇꯧꯔꯦ DSP ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ CDPO ꯑꯣꯏꯔꯝꯕ ꯑꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗꯨ ꯌꯥꯗ꯭ꯔꯦ ꯇꯧꯔꯣꯅꯨ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗ ꯑꯩ ꯇꯣꯛꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ 2013ꯗꯒꯤ ꯇꯣꯛꯊꯣꯛꯄꯅꯦ ꯑꯗꯨꯒ 14, 15, 16, 17 ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 3 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯁꯦ ꯂꯥꯛꯈꯤꯕꯅꯦꯕ ꯗꯥꯏꯃꯟꯗ ꯑꯗꯨꯅ ꯃꯁꯤꯒꯤ ꯖꯔꯅꯤ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯁꯨꯝ ꯇꯧꯕꯅꯤ ꯀꯦꯜꯕꯤꯟꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯇꯥꯔꯦ ꯀꯦꯜꯕꯤꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯅ ꯔꯦꯗꯤꯑꯣꯒꯤ ꯏꯍꯧ ꯑꯃ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯃ ꯑꯗꯨꯝ ꯃꯤꯡꯗꯤ ꯑꯗꯨꯝ ꯄꯜꯂꯒ ꯂꯩꯔꯅꯤ ꯍꯥꯏꯖꯔꯤꯕ ꯍꯣꯠꯅꯖꯕ ꯈꯔꯅꯤ ꯑꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯗꯅ ꯇꯧꯕꯁꯦ ꯍꯩꯅꯔꯦ ꯂꯝꯗꯝꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯤ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯒꯁꯨ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯗꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯃꯆꯥ ꯑꯃ ꯇꯧꯖꯕꯗ ꯃꯌꯥꯝꯅ ꯌꯥꯎꯕꯤꯕꯁꯦ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯕꯤꯟꯗꯥ ꯌꯨꯝꯁ ꯊꯥꯒꯠꯆꯔꯤ ꯁꯔ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯁꯛ ꯈꯪꯍꯧꯒꯗꯕꯅꯤ ꯑꯗꯨ ꯂꯨꯍꯣꯡꯂꯦ ꯃꯍꯥꯛꯇꯤ ꯃꯄꯨꯔꯣꯏꯕꯗꯨ ꯑꯅꯧꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯁꯦꯝꯗꯣꯛꯄ ꯌꯥꯏꯅ ꯑꯆꯨꯝꯕꯅꯤ ꯕꯤꯟꯗꯥ ꯌꯨꯝꯁ ꯑꯗꯨꯕꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯃꯥ ꯁꯨꯝ ꯂꯩꯔꯀꯥꯟꯗ ꯁꯨꯝ ꯄꯥꯝꯃꯛꯇꯕ ꯑꯗꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤꯗ ꯂꯣꯖꯤꯛꯇꯨꯒꯤ ꯋꯥꯅꯤ ꯌꯥꯕꯩ ꯋꯥꯗꯤ ꯀꯔꯤ ꯌꯥꯗꯅꯤ ꯐꯔꯔꯣꯏ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯐꯅꯌꯥꯝꯅ ꯍꯥꯏꯔꯁꯨ ꯂꯧꯗꯦꯗꯅ ꯄꯦꯠꯂꯔꯣꯏꯅ ꯄꯦꯠꯇ꯭ꯔꯗꯤ ꯏꯁꯤꯡ ꯐꯅꯌꯥꯝ ꯆꯥꯏꯁꯤꯜꯂꯁꯨ ꯅꯨꯡꯅ ꯑꯗꯨꯝ ꯄꯦꯠꯇ꯭ꯔꯤꯁꯤꯅꯦꯕ ꯃꯔꯝꯗꯤ ꯃꯥꯗꯤ ꯅꯨꯡꯅꯤꯅ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯑꯄꯨꯟꯕ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯖꯔꯦꯅ ꯇꯥꯛꯄꯤꯕꯗꯣ ꯑꯄꯨꯟꯕ ꯁꯤꯟꯊꯥ ꯑꯗꯨꯅꯤ ꯑꯗꯨꯅ ꯐꯖꯕ ꯀꯣꯟꯇꯦꯟꯠ ꯁꯦꯝꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯅ ꯋꯥꯏ ꯆꯥꯏꯔꯦ ꯊꯣꯛꯅ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯌꯨꯇ꯭ꯌꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯃꯝꯅꯤ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯩꯔꯦ ꯄꯥꯕ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯕꯕꯤꯇꯥ ꯀꯥꯃꯝ ꯊꯥꯒꯠꯆꯔꯤ ꯁꯥꯔꯒꯤ ꯃꯌꯦꯛ ꯇꯥꯔꯒ ꯐꯖꯩ ꯇꯥꯛꯄꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯗꯝ ꯅꯟदिꯅꯤ ꯁꯥꯔꯒꯤ ꯏꯁꯩ ꯌꯥꯝꯅ ꯐꯖꯩ ꯀꯨꯏꯔꯦ ꯇꯥꯈꯤꯗꯕ ꯏꯁꯩꯁꯦ ꯑꯗꯨꯒ ꯁꯥꯠ ꯀꯥꯏꯔꯦ ꯄꯨꯛꯅꯤꯡ ꯂꯩꯔꯥꯡꯁꯦ ꯌꯥꯔꯒꯗꯤ ꯇꯥꯖꯒꯦ ꯇꯥꯛꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯁꯣꯏꯗꯅ ꯊꯥꯖꯒꯦ ꯃꯦꯗꯝ ꯑꯗꯨꯁꯨ ꯂꯣꯏꯗ꯭ꯔꯤꯕ ꯏꯁꯩꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯄꯨꯟꯅ ꯁꯛꯀꯗꯕ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯛꯀꯦ ꯃꯔꯤ ꯍꯟꯗꯛ ꯑꯣꯀ꯭ꯔꯝ ꯇꯣꯝꯕꯤ ꯊꯥꯒꯠꯆꯔꯤ ꯀꯨꯏꯔꯦ ꯌꯥꯎꯈꯤꯗꯕ ꯂꯥꯏꯚ ꯋꯥꯔꯤꯗꯤ ꯑꯗꯨꯃꯛ ꯇꯥꯖꯩ ꯁꯔ ꯋꯥꯔꯤꯒꯤꯗꯤ ꯄꯣꯂꯣꯏꯗ ꯁꯣꯏꯗꯅ ꯍꯤꯌꯥꯏꯅꯨ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯅ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩ ꯁꯨꯔꯖꯃꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯕꯤꯃꯣꯂꯥ ꯀꯣꯟꯁꯝ ꯉꯥꯁꯦꯐꯝ ꯗꯌꯥꯅꯟꯗ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯀꯣꯃꯦꯟꯁꯤꯡ ꯏꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯁꯩ ꯁꯥꯠ ꯀꯥꯏꯔꯤ ꯑꯣꯖꯥ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯅ ꯏꯕꯤꯕ ꯃꯌꯦꯛꯇ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯁꯛꯀꯗꯕ ꯑꯩ ꯈꯛꯇꯪꯒꯤ ꯁ꯭ꯀꯦꯠꯁꯇ ꯁꯛꯆꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ Sakkaire pukning leirangse nungsiba leinamna cholare laibakta yekpira thawagi mami kundogiluraba leikadagi punsigi mama lepchanaba punsigi mama lepchanaba pukningo shumlabi mai thami oningba mitki leitengi akchava fijolna tanjarari hawagi leirangum numsiravi nangna kaigi punsini nangna kaigi punsini satlarat pukning leirangse
ꯄꯨꯛꯅꯤꯡꯕꯨ ꯁꯨꯡꯂꯕꯤ ꯃꯥꯏꯊꯥꯎꯅꯤ Nungsina yenbiwa nungsiba Ajaba thambiba pamuba Laibaki nongdam oiriba Pumhen heli nangna atoiba Nangna aigi polo oijage Nungsina yenjabi Nusiri Thajaba thamjabi pamubi Laibaki nongdam oiriba Umhen heli nangna atoibi Nangna aigi punsi poloini Satkairi pupning leirangse nungsiba leinamna jolare laibakta yekpira thawaigi mami kundo giluraba leikadagi unsigi mamal lepjanaba unsigi mamal lepjanaba Pukningbu shumlabi maithangni Uningba mitki leitengni Pachava fijolna tanjarari Hawaigi leirangum unsiravi Nangna aigi unsini Nangna Tatlara pukning leirangse Pukning bu shunglabi maithangni Tagachari hanana Jingi leirang isai se amuk khara nahangai thaba changdudagi kitang semdokjaraga haidar mastering kitang ga tawraga thaba sei loisalakpuda kudol tamjagi aduga mayamda section wahai haidar vaccine wahai ama katang tamjagi numidang wairam aina ngasi sanajariba tayagi wari se kaba aina som kokta som tawraga kholaga lei wari se samai tawba na som iraga som leiba adugi sum pung thengjalei pung 8 9 yoksale kanghodana call amakhak lai nuksiraba inaw amakhak imaming budi panjararo ada inaw sisi amna diamond bo yam nung sibiba haibatai am nung sijaba inaw ni masu aduga seiga sakpa khotpa tawga sum yaujaba haitai donors ta su yawe migi awana mateng pangba ada ini am kanna mayam da ina haijabang khole mayam cholesterol check to biu marak the health check to biu aina som haijaba ada ngasi je inaw do thorom che taram gadra khangdi ada mana phaurum gadaba mai masada sum phau nungai ta khara haitare ko ada mana ngasa ingonda astamo ai kidney do check to jarure tamo ai kidney se creatinine 6.5 lei tamo masi sokpa kobra mana ingonda hangak pa haitare sahi de dum nahane ba ko ada kidney do 6.5 lei radi creatinine do yam wang e ba kidney do ado inkhalak pa sing de mai to ba se creatinine wang amaga dialysis amura anirak toro kan sat ana phagi beso dum lei ba ko aduna
ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯅꯥꯎꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯏꯐꯕ ꯑꯐꯕ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯤꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯁꯦ ꯑꯗꯨꯅ ꯀꯤꯗꯅꯤ ꯀꯔꯝ ꯀꯥꯟꯗ ꯐꯦꯜ ꯑꯣꯏꯔꯛꯀꯗꯒꯦ ꯀꯤꯗꯅꯤ ꯐꯦꯜ ꯌꯥꯝ ꯑꯣꯏꯅꯩꯑꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯈ꯭ꯋꯥꯏ ꯀꯤꯕꯁꯦ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕ ꯏꯁꯣꯔꯗꯒ ꯅꯤꯖꯔꯤꯅꯤꯀꯣ ꯑꯁ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯍꯟꯕꯤꯅꯣ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯤꯒꯅꯣ ꯄꯦꯔꯥꯂꯥꯏꯁꯤꯁꯇꯗꯤ ꯇꯧꯍꯟꯕꯤꯅꯣ ꯈꯣꯟꯖꯦꯜꯗꯪꯗꯤ ꯊꯣꯛꯑ ꯂꯩꯕꯤꯌꯣꯅꯀꯣ ꯑꯇꯣꯞꯄ ꯃꯆꯥ ꯃꯆꯥ ꯅꯥꯔꯁꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯦ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯦꯜꯊ ꯆꯦꯛ ꯌꯥꯝ ꯇꯣꯏꯅ ꯑꯃꯨꯛ ꯇꯧꯕꯤꯌꯣ ꯌꯥꯝ ꯉꯟꯅ ꯑꯗꯨꯒ ꯋꯦꯜꯅꯦꯁ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯍꯛꯆꯥꯡ ꯐꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯟꯅꯤ ꯄꯩꯁꯥꯗꯤ ꯄꯥꯏꯔꯁꯨ ꯌꯥꯏ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯁꯨꯔꯒ ꯅꯣꯝꯃꯒ ꯍꯛꯆꯥꯡꯕꯨ ꯐꯔꯗꯤ ꯍꯨꯃꯥꯡ ꯃꯟꯅ ꯇꯥꯜꯂꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯗꯨꯝ ꯍꯣꯠꯅꯕ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯍꯛꯆꯥꯡ ꯐꯕꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯏꯅꯥꯎꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯑꯐꯕ ꯌꯥꯏꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯏꯂꯥꯏꯁꯤꯁ ꯑꯃꯨꯛꯇꯪꯒ ꯊꯛ ꯇꯧꯔꯒ ꯏꯚꯟ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯗ꯭ꯔꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯃ ꯆꯥꯔꯒ ꯁꯠꯂꯅ ꯐꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ ꯑꯅꯤ ꯑꯩꯈꯣꯏ ꯇꯥꯏꯉꯣꯆꯥꯅꯦ SP ꯉꯣꯆꯥꯅꯦ ꯖꯤꯇꯦꯟ ꯀꯨꯃꯥꯔꯅꯦ ꯃꯇꯦꯡ ꯄꯥꯡ ꯂꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯨ ꯃꯇꯦꯡ ꯄꯥꯡꯒꯗꯕꯒꯤ ꯑꯃꯁꯨꯡ ꯉꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯅ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯈꯤ ꯅꯦꯐ꯭ꯔꯣꯂꯣꯖꯤ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯠꯄꯤꯔꯣ ꯉꯥꯏꯍꯥꯛꯇꯪ ꯇꯥꯟꯅꯕꯤꯔꯒ ꯌꯥꯝꯅ ꯌꯥꯡꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯗꯥꯏꯂꯥꯏꯁꯤꯁ ꯑꯃꯇꯪꯒ ꯇꯧꯔꯀꯥꯟꯗ ꯆꯍꯤꯗꯨ ꯅꯧꯔꯤꯕꯅꯤꯅ ꯐꯠꯅ ꯇꯧꯔ ꯐꯔꯛꯄ ꯑꯣꯏꯔꯁꯅꯨꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯈꯤ ꯉꯁꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯂꯩꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯇꯝꯊꯣꯛꯏꯅꯤ ꯇꯝꯊꯣꯛꯑꯀꯥꯟꯗ ꯐꯩꯌꯦꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯍꯥꯟꯅꯅ ꯑꯔꯣꯏꯕꯗ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯏꯁꯩ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯏꯁꯩ ꯑꯁꯤꯗ ꯐꯪꯖꯔꯛꯈꯤꯕ ꯃꯅꯥ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯁꯤ ꯁꯣꯃꯦꯟ ꯃꯣꯏꯔꯥꯡꯆꯥꯒꯤ ꯃꯌꯦꯛꯇ ꯑꯩ ꯏꯁꯥꯃꯛꯅ ꯏꯁꯩꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯥꯃꯨꯕꯤꯟ ꯃꯇꯦꯛ ꯑꯃ ꯃꯀꯣꯛꯀꯤ ꯑꯍꯧꯕꯒꯤ ꯁꯔꯨꯛ ꯑꯃ ꯁꯦꯝꯃꯤꯟꯅꯕ ꯏꯁꯩꯅꯤ ꯊꯥꯒꯠꯆꯔꯤ ꯉꯥꯁꯦꯞꯄꯝ ꯗꯌꯥꯅꯟꯗ ꯐꯦꯃꯤꯂꯤꯗ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯅꯁꯨ ꯗꯌꯥꯅꯟꯗꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯌꯨ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯃꯥꯂꯪꯒꯤ ꯁꯍꯨꯝ ꯀꯜꯂꯛꯂꯦ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯃꯥꯂꯪꯒꯤ ꯁꯍꯨꯝ ꯀꯜꯂꯛꯂꯦ ꯂꯣꯠꯂꯔꯣ ꯊꯃꯣꯏꯗ ꯂꯣꯟꯅ ꯆꯤꯛꯅ ꯇꯨꯃꯤꯟ ꯂꯣꯠꯂꯔꯣ ꯊꯃꯣꯏꯗ ꯂꯣꯟꯅ ꯆꯤꯛꯅ ꯇꯨꯃꯤꯟ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ
sha na pomda na pomda na pomda लागली तारा मलाई मेरा सो ताकलनी पंथो सुमामा नंगी आईगी नुसीबाना सिंगी तमीगी अपुम्बा लागली तारा मलाई मेरा सो Shing na lai ja kik lage Jing na parai bumba ka do ko Shing na lai ja kik lage Jing na parai bumba ka do ko Jingi lai rang lai nung si Tam da lai sha tam la ro Jingi lai rang lai nung si Tam da lai sha tam la ro Chan paka phung masilo khamana khingali fan kare Rila na thada uklumi Singri ma singasa Chan paka phung masilo Thagachari Hanana Punamak Madam Nandini Thagachari Yamna Nuksibi Mutakta Natakpiraku. Thank you so much. Loidri say si Sema mastering Krawatli Kitanga Sina Mokra Sem Dogamo Semban Thagachari Hanana record ama adum lei hongnanaba haiba tare aduga sei ani ahum sure daki anoba Diamond TV da muk lakpadagi salakpai sei singi manungda haitare. Thank you so much Thagachari Victoria Tom Taurin Brahmo tahudaba sing chinkalaga soidena tabisi mayam Inspector Tayai Lady Makai Diamond TV ni hingba ngamdorini adaga masigi mahutta atopa serial mana hauju pawbi di mahut sinaba leitabana haiba tai matam amada crime reports yam kana tawringi da crime reports no oirami aduna hauju kidi yaba yadaba haiba amsu laikre aduna. Thank you so much Thagachari Hanana Biren Nongtombam Thagachari chinkalaga soidena tabisi Panamapu Thagachari ngasigi damaktadi sandoliba thorom asigi pung amaga makai chapchana ma pung phabana tang asilo shinjabagi yabda logjagi chinkalaga mayam taba yana nabagi dama aduga Hanana Thagachari ngasidi ama yekraba sakta mu thajadre hayang mu thajarage ngasidi matam khre hen khre comment yamna pakhi bana mara moirakanda. Thank you so much Thagachari mayam section laiminasi aduga hayang amuk puningi warolda thaingnaminasi hayeng dagi di pungningi warol si numit mangani haiba tare aigi oina numit mangani pungningi warol da sarau gya zararoi masigi achobo maram ama hairagadi yaksang kumhai da Manipur gi kachin ko yama phang khudimok sumahang kumai chatkadabana maram oiduna hayengina chaliba yaksang gi mamangi roiba haitare yaksang loraka da mulaksage aduga inspector te yaksang gi manungda diari ba makai di minute kontra da mu erasu kun manga dorso serial no magi tawna na bohona jarake madu manga ri simadi mayam nga pinaba sang de teli haina haibi den na basu no lokjare manung diwari de mak soidena thamjage haijabaga loina mayam section na lebiu tek to kaidena lebiu nungaina mangdena tumbiu James Agruzamna punamapu khurumjari.